ꯌꯥꯝ ꯆꯪꯅꯔꯛꯑꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯁꯤꯗꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯁꯦ ꯐꯦꯃꯤꯂꯤꯒ ꯄꯨꯟꯅ ꯍꯥ ꯆꯪꯕꯤꯔꯛꯑꯣ ꯑꯆꯥꯄꯣꯠ ꯌꯦꯜꯂꯛꯀꯦ Kan kan gitu. ꯁꯤꯗꯤ ꯁꯥꯏꯗ ꯎꯝꯃꯒ ꯊꯝ ꯌꯥꯅꯤ ꯃꯌꯥꯝ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯟꯅꯔꯒꯦ ꯃꯥꯁꯦ 미ठा이로 미ठा이네. 그래. 막 쑥 가면 되잖아. 안 먹을 놈자 또 어디게 해. 나만 더 이거 사람들 뭐 쑥 뽑아. 이제 ꯃꯌꯥꯝ ꯃꯨꯛꯕꯥꯡ ꯃꯨꯛꯕꯥꯡ ꯇꯧꯒꯟꯕꯒꯤ 미ठा이. 미ठा이 빨리네. 굽 Kayak gitu aja. Main itu kan enggak boleh. 쑥 뽑아. 쑥 뼈. Yang enggak tuh. Oh, 예. ini berarti. Makan lah. ꯃꯌꯥꯝ ꯅꯣꯡꯁꯨ ꯇꯥꯕꯅꯤꯅ ꯉꯁꯤꯗꯤ ꯆꯥꯛꯁꯨ ꯉꯟꯅ ꯆꯥꯊꯣꯛꯑꯦ 미ठा이 그냥 나오면. Sagan umum gua. Sagan kok gua dengan normal ini. Sagan nyampam tuh. 미 짱아빠 이따 짜장아가 장비로. 거의 나한테 sudah 장비로. kayak napu Sudah saja sang biro, aku ya ini aku yang biro tak. 머리 왔다 갔다 오지 napu mitai itu. Aku minta aja musik udah dia aku lawa pak. Nah, cukup kan. Kau pergi dan siga malam ya sih. Jangan sudah aku jenis sang kotor ini. Ini nama kata enggak? 하이 정비로 냠 랍시 패밀리나 끝나 좀 냠가 어이 왔다 가 땅에서 살아지나 떠들었더니 랍시고 좀 mấy bà trâu 장비로 수자 짜자. 보고 와리 싸는데. 어디 왔다 갔다 오지 해요 와리 왔다 갔다 오지 수자. ꯅꯍꯥꯟꯈꯩ ꯕ꯭ꯂꯣꯛꯇ ꯁꯨꯝ ꯎꯕꯗꯣ ꯀꯩꯅꯣ ꯃꯌꯥꯝꯅꯁꯨ ꯀꯩꯅꯣ ꯇꯧꯔꯝꯅꯤꯗꯅ ꯑꯗꯨꯅ ꯂꯥꯏꯐꯇ ꯑꯣꯏꯅ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯁꯦꯅ ꯇꯧꯕꯅꯤꯗ ꯀꯃꯦꯟꯗꯗꯤ ꯁꯨꯝ ꯕꯨꯕꯣꯛꯈꯣꯏꯒꯤ ꯄꯨꯄꯨꯈꯣꯏꯒꯤ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄ ꯂꯩꯗꯅ ꯑꯗꯨ ꯍꯣꯏ ꯑꯩꯈꯣꯏꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯏꯅꯦ ꯑꯗꯣ ꯕꯨꯕꯣꯛ ꯄꯨꯄꯨꯈꯣꯏ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯑꯃ ꯀꯩꯅꯣꯇꯅꯤ ꯐꯦꯃꯤꯂꯤꯅꯤ ꯑꯃꯠꯇꯅꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯆꯪꯕꯤꯔꯛꯑꯣ
sudah sang biro yang biro na pu na ben di su yang di yang biro juga na pu di hai ni di mai am le lu sung khoi na hai ba sung khoi na kam yang to biro ko da du khang tang ai je ke ngai je ke na su yang ma mang dai kami bini ho ji yang biro pu na to ji comment ngay đi hiểu su khoi sang khoi kam yang ngai di kam yang biro đó nó xong ra cha ra xong đi rồi cái hình dáng cha cái số dòng này số ra cái hình dáng cha bây giờ kia này nó cũng là biên đã hay đâu ô 좀 music 얘기 비치 나오신 거 comment 좀 비로 막 와리 와타이 그냥 또 미나지 거 tất cả cái đúng quá thì 또 다. Nung tapon ano matam sida hindi yun pagduje 그건 딸. nung tapon hindi matam sida isuja jaja sida ising thumba kaya suyari bane zilan marak sida tawiba mayam se jaja isuja wakhan budi soong ano sinh sau của nè sủi trâu này với tôi đã yan ta đến na đi tất cả ngày không cản đâu đi in đây này không được phải là chỉ chín na sủi cha cha lấy biu cha vật thập ta phải là giềng là sa biu ta buông là hai đây xe anh này lấy ta na ba xin chào với chị ta lấy na tí na thôi là anh đi anh na cái gì chơi sủi cũng là mất na ta na baคนนั้นมินาซิโกคนแม่นักผู้นักเปียละคนชูนาดังไงคนนักเกชูจักผู้นั้นมาสุนาเปียเต Hi Marine couple, nungay di bro. Nungay di. ngajari hinapu na bela ko si am ngari yang view harau minasi nungai minasi nung minasi ke dorbe suja jaja awa jawa ngatani nungai yer garen nungai apu kita nungai tosi suja jaja Ano? Nungay toksi. awa bata kalaga wa kani wana ngai ngak ta thoe tu tu ngak su ngai thok pa pen thok pa tam de su cha ja Yan, ako'y ba, wangang bahay tamo niya, ba man ang day yung si Dabram yan na nabukse, ay mazi ang pang ba niya, minahaigi in ba niya, atong na, ang nga ito karatam mo. na bo ai thắm nên mình mi lấy là đi lâu bữa nào anh sa xe ga mu không có lấy cái nào Hing lak kani ko mo. Angang lang na ba di hele, ahan lang na ba di niya, wazag rin. Napuwag ka dyan sa rin. Si live tha to da bigi pupuji. No nung tam na le da juna. Kano kaya tan. Sansara ni lai ji. Mayang wali sana, harap, nangin harap dyan na po. Ah. Sansara lain din po. Kung may kasi, kasay di, mga samnay, kung si Ega, buknay ka daw naman mayam life, kanotang tani, lagi haraw mo dalo dyan tayo. harau ni mi sum khai cha khai u ne ha da harau ni mi sang ni kan khali mi kan no o na po kai lai ni mới cái vụ rồi Nam quay vụ rồi puji Yan, kano sandiro. kaya tare. Idang ju kay Manipur je peace oi di ai tare ne. Manipur je peace oi di mathak sida mu nong mu chure mathak sida mu sing thumbam yaw ri ne ba. Ado na relief camp da le be chin daw sin ya waram ne bo jik se. Ado kaya tare yam giờ nó tức là vô con nó cái ra mane ajin awal ba Di si di ruwan na gada. vô nó cái ra Sing madra, mayam,
ꯑꯗꯨ ꯋꯥꯔꯝꯃꯅꯤ ꯅꯣꯡ ꯇꯥꯔꯛꯄꯁꯤꯗꯗꯤ ꯀꯩꯅꯣꯗꯤ ꯐꯩꯖꯨꯞꯀꯤ ꯂꯣꯏꯅꯃꯛ ꯗꯔꯀꯥꯔꯁꯨ ꯌꯥꯝ ꯋꯥꯅꯕ ꯂꯥꯛꯑꯅꯤ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯑꯩ ꯋꯥꯈꯜꯗꯤꯀꯣ ꯑꯩꯗꯤ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯕ ꯃꯤ ꯃꯈꯩꯀꯣ ꯅꯥꯗ ꯌꯦꯛꯇꯕ ꯏꯁꯣꯔꯅ ꯇꯝꯕ ꯑꯃ ꯃꯥꯏ ꯉꯥꯛꯇꯅꯤ ꯅꯥꯗ ꯌꯦꯛꯇ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯂꯩꯌꯨꯀꯣ ꯏꯆꯥ ꯏꯁꯨꯖꯥ ꯑꯅꯥ ꯑꯌꯦꯛ ꯑꯃꯠꯇ ꯌꯥꯎꯕ ꯂꯩꯔꯅꯨꯀꯣ ꯏꯁꯨꯖꯥ ꯏꯆꯥꯖꯥ ꯅꯨꯡꯁꯤꯕꯅꯁꯨ ꯂꯣꯏꯔꯦ ꯑꯩꯗꯤ ꯋꯥꯈꯜꯗꯤ ꯌꯥꯝꯅ ꯋꯥꯏ ꯅꯣꯏꯒꯤ ꯃꯌꯥꯝ ꯈꯟꯕꯗꯀꯣ ꯂꯣꯏꯅꯃꯛ ꯈꯟꯗꯦ ꯑꯩꯗꯤ ꯈꯟꯗꯕ ꯑꯝꯇ ꯂꯩꯇꯦ ꯏꯆꯥ ꯏꯁꯨꯗ ꯈꯜꯂꯤꯁꯦ ꯑꯁꯤ ꯃꯤ ꯑꯃꯅꯗꯤ ꯈꯜꯂꯝꯒꯅꯦꯕꯀꯣ ꯑꯩꯗꯤ ꯂꯣꯏꯅ ꯅꯨꯡꯁꯤꯌꯦ ꯉꯁꯥꯏꯗꯁꯨ ꯑꯩꯒ ꯈꯟꯅꯔꯤꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯏꯁꯤꯡ ꯅꯣꯡ ꯇꯥꯔꯛꯑꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯅ ꯏꯃꯥ ꯆꯤꯡꯗ ꯂꯩꯔꯤꯅꯤ ꯀꯩꯁꯨ ꯏꯁꯤꯡ ꯆꯥꯎꯔꯣꯏ ꯍꯥꯏꯔ ꯃꯌꯥꯝꯁꯤꯒꯤ ꯈꯟꯕꯗ ꯃꯥꯅ ꯀꯣꯛꯁꯦ ꯅꯤꯛꯄꯁꯨ ꯍꯦꯟꯖꯜꯂꯛꯑꯦ ꯏꯁꯤꯡ ꯆꯥꯎꯔꯅꯤ ꯃꯌꯥꯝꯗꯤ ꯏꯁꯤꯡ ꯆꯥꯎꯔꯦ ꯀꯥꯏꯗ ꯀꯗꯥꯏꯗ ꯆꯥꯎꯔꯦꯕ ꯑꯩꯁꯦ ꯅꯪ ꯃꯥꯅ ꯍꯦꯟꯅ ꯋꯥꯏꯑꯦꯕ ꯋꯥꯈꯜꯅ ꯋꯥꯕꯗ ꯃꯥꯗꯤ ꯑꯋꯥꯕꯒꯤ ꯁꯔꯨꯛꯇ ꯑꯗꯨꯝ ꯂꯩꯔꯛꯑꯕꯅꯤꯅ ꯃꯌꯥꯝꯒꯤ ꯑꯋꯥꯕꯁꯨ ꯃꯉꯣꯟꯗ ꯂꯣꯏ ꯊꯥꯡꯒꯠꯄ ꯉꯝꯗꯕ ꯃꯥꯗꯤ ꯑꯗꯨꯝ ꯋꯥꯗꯅ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝꯒꯤ ꯄꯨꯟꯅ ꯁꯨꯞꯆꯜꯂꯒ ꯋꯥꯕ ꯃꯌꯥꯝꯒꯤ ꯏꯃꯥ ꯃꯅꯤꯄꯨꯔꯒꯤ ꯃꯥꯅ ꯂꯣꯏꯅꯃꯛ ꯆꯜꯂꯕꯅꯦ ꯄꯥꯡꯒꯟꯗꯤ ꯊꯣꯛꯄ ꯉꯝꯗꯕ ꯋꯥꯈꯜꯗꯤ ꯋꯥꯇ ꯋꯥꯕ ꯑꯁꯤ ꯍꯦꯟꯅ ꯁꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯀꯣꯅꯨꯡ ꯃꯃꯥꯡꯒꯗꯣ ꯆꯠꯂꯨꯕꯗꯣ ꯑꯁ ꯍꯧꯖꯤꯛ ꯀꯩꯅꯣꯕꯨꯗꯤ ꯈꯔꯕꯨꯗꯤ ꯍꯟꯊꯔꯦ ꯉꯁꯤꯒ ꯆꯨꯔꯗꯤꯀꯣ ꯂꯣꯏ ꯊꯨꯡꯉꯅꯦꯕ ꯉꯁꯤ ꯆꯨꯔꯗꯤ ꯊꯨꯝꯃꯅꯤ ꯂꯩꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯃꯁꯨ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯅꯥꯔꯛꯀꯗ꯭ꯔꯥ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯗꯨꯅ ꯏꯆꯥꯁꯦ ꯏꯁꯨꯖꯥ ꯑꯃꯛꯇ ꯏꯆꯥ ꯏꯁꯨ ꯑꯄꯤꯛ ꯑꯄꯤꯛꯄ ꯂꯩꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ ꯑꯄꯣꯛꯅ ꯍꯥꯏꯔꯤꯁꯤ ꯏꯜꯂꯨꯀꯣ ꯌꯥꯝ ꯍꯧꯖꯤꯛꯁꯨ ꯅꯣꯡ ꯀꯟꯅ ꯇꯥꯏ ꯂꯥꯏꯅꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯄꯉꯥꯛꯇ ꯅꯥꯔꯛꯄꯒ ꯑꯗꯨꯅ ꯑꯩꯈꯣꯏꯅꯗꯤ ꯍꯧꯖꯤꯛ ꯈꯪꯕ ꯉꯝꯗ꯭ꯔꯕꯅꯤꯅꯕ ꯅꯥꯔꯛꯀꯅꯤ ꯌꯦꯛꯂꯛꯀꯅꯤ ꯑꯗꯨ ꯃꯣꯏꯅ ꯍꯥꯏꯕ ꯅꯠꯇꯕꯅꯤꯅ ꯀꯩꯁꯨ ꯅꯠꯇꯅ ꯍꯦꯛꯇ ꯅꯥꯔꯛꯄ ꯑꯗꯨ ꯆꯥꯖꯦ ꯁꯨꯝ ꯆꯥꯕꯗ ꯈꯔ ꯆꯦꯛꯁꯤꯜꯂꯒ ꯆꯥꯁꯦ ꯌꯥꯏ ꯊꯦꯡꯛꯁ ꯆꯥꯛ ꯆꯥꯅꯔꯕꯣ ꯆꯪꯉꯛꯏꯕ ꯑꯩꯒꯤ ꯅꯨꯡꯁꯤꯔꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯟꯕ ꯀꯃꯦꯟꯗ ꯆꯥꯔꯦ ꯍꯥꯏꯔꯁꯨ ꯍꯥꯏꯕꯤꯔꯝꯕ ꯃꯌꯥꯝ ꯍꯥꯏꯕꯤꯔꯝꯃꯣ ꯆꯥꯛ ꯆꯥꯔꯕꯣ ꯏꯇꯥꯎ ꯍꯣ ꯆꯥꯔꯦ ꯏꯇꯥꯎ ꯏꯇꯥꯎꯗꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯩꯅꯀꯣ ꯎꯆꯦꯛꯀꯨꯝꯕ ꯑꯣꯏꯔꯝꯃꯗꯤꯀꯣ ꯂꯩꯔꯤꯕ ꯃꯌꯥꯝ ꯂꯩꯔꯤꯁꯤꯒꯤ ꯃꯊꯛ ꯃꯅꯥꯛꯇ ꯄꯥꯏꯔꯒ ꯆꯠꯄ ꯉꯝꯕ ꯑꯣꯏꯔꯝꯃꯗꯤꯀꯣ ꯑꯁꯤꯅ ꯊꯨꯅ ꯄꯥꯏꯔꯗꯤꯀꯣ ꯋꯥꯈꯜꯁꯦ ꯄꯦꯟꯒꯗꯕꯅꯤ ꯃꯁꯥ ꯄꯥꯜꯂꯁꯤꯔꯣ ꯃꯁꯥ ꯄꯥꯜꯂꯒ ꯄꯥꯏꯕ ꯑꯣꯏꯔꯒꯗꯤꯀꯣ ꯏꯆꯥꯁꯦ ꯏꯁꯨꯗ ꯅꯣꯏ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯕ ꯑꯣꯏꯔꯒꯗꯤꯀꯣ ꯑꯃꯁꯨ ꯄꯦꯟꯒꯗꯕꯅꯤ ꯍꯧꯖꯤꯛ ꯄꯥꯏꯔ ꯑꯗꯨꯝ ꯆꯠꯂꯗꯣꯏꯔꯣ ꯅꯪ ꯄꯥꯏꯕ ꯉꯝꯗꯕꯒꯤꯀꯣ ꯀꯃꯥꯏꯅ ꯄꯥꯏ ꯍꯌꯦꯡ ꯄꯥꯏꯔꯁꯦ ꯍꯌꯦꯡ ꯀꯃꯥꯏꯅ ꯄꯥꯏꯗꯣꯏꯅꯣꯕ ꯄꯥꯏꯔꯗꯤ ꯄꯥꯏꯔꯗꯤ ꯁꯨꯃꯥꯏꯅ ꯄꯥꯏꯗꯣꯏꯔꯣ ꯅꯣꯏ ꯃꯁꯥꯁꯦ ꯁꯨꯃꯥꯏꯅ ꯄꯥꯏꯔꯒ ꯏꯆꯥꯁꯦ ꯏꯁꯨꯖꯥ ꯅꯣꯏ ꯅꯥꯕ ꯌꯥꯗꯦꯅ ꯕꯣꯔ ꯄꯤꯔꯨꯗꯕꯗꯣ ꯂꯥꯞꯅ ꯂꯩꯔꯕꯅꯤꯅ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯑꯁꯤꯗ ꯄꯤꯔꯤꯁꯤ ꯃꯉꯥꯏꯔꯦ ꯄꯤꯁꯤ ꯌꯧ ꯇꯥꯔꯦ ꯑꯁꯤꯗ ꯊꯥꯞꯅ ꯄꯤꯔꯛꯏꯁꯤꯗꯀꯣ ꯂꯥꯏꯐꯇ ꯌꯦꯡꯉꯛꯄ ꯁꯣꯝꯗ ꯏꯆꯤꯟꯅꯥꯎꯁꯤꯡꯅ ꯒꯨꯋꯥꯍꯥꯇꯤꯗ ꯕꯣꯔꯁꯦ ꯏꯃꯥꯅ ꯄꯤꯕꯁꯤꯗ ꯂꯧꯕꯤꯔꯣ ꯅꯤꯖꯔꯤ ꯐꯪꯕ ꯑꯣꯏꯖꯔꯣ ꯑꯇꯨꯡ ꯈꯩꯌꯥꯅ ꯑꯥꯗ ꯒꯨꯋꯥꯍꯥꯇꯤꯗꯗꯤ ꯅꯣꯡꯗꯤ ꯆꯨꯕꯤꯌꯣꯅ ꯅꯤꯖꯔꯤꯌꯦ ꯑꯗꯣ ꯑꯥꯗꯗꯤ ꯇꯥꯗꯦ ꯑꯗꯣ ꯑꯗꯣ ꯆꯨꯕꯁꯨ ꯑꯣꯏꯖꯔꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯇꯞ ꯇꯥꯏ ꯆꯨꯔꯤ ꯌꯨꯝꯒꯁꯦ ꯇꯦꯛꯈꯩ ꯑꯗꯣ ꯑꯗꯣꯝꯗꯁꯨ ꯆꯨꯕ ꯑꯣꯏꯖꯔꯅꯤ ꯁꯦꯅꯥꯄꯇꯤꯗꯁꯨ ꯆꯨꯔꯒ ꯊꯣꯡꯕꯁꯨ ꯄꯨꯈꯤꯕ ꯌꯥꯎꯋꯤ ꯏꯁꯨ ꯃꯌꯥꯝ ꯏꯆꯥ ꯃꯌꯥꯝ ꯌꯥꯝ ꯀꯟꯅ ꯏꯁꯤꯡ ꯆꯥꯎꯔꯛꯑꯗꯤꯀꯣ ꯕꯣꯕꯣꯛ ꯄꯨꯄꯨ ꯂꯩꯐꯝꯗ ꯆꯦꯟꯈꯠꯂꯛꯎ ꯇꯔꯥꯝꯅ ꯑꯣꯛꯑꯝꯒꯦ ꯏꯁꯨ ꯃꯈꯩ ꯏꯆꯥ ꯃꯈꯩ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯦ ꯆꯥꯔꯦ ꯆꯥꯃꯤꯟꯅꯁꯦ ꯍꯦꯜꯂꯦ ꯍꯦꯟꯃꯤꯟꯅꯁꯦ ꯑꯣ ꯑꯗꯨꯅ ꯏꯁꯤꯡ ꯊꯨꯝꯃꯒꯗꯤ ꯂꯥꯛꯄꯤꯌꯣ ꯑꯗꯨꯝ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯁꯤꯡ
ꯉꯝꯃꯒꯗꯤ ꯅꯆꯦ ꯆꯤꯡꯗ ꯂꯩꯌꯦ ꯆꯤꯡꯗ ꯂꯥꯛꯄꯤꯌꯣ ꯀꯣꯀꯣ ꯃꯔꯤꯡ ꯅꯣꯡꯁꯤꯁꯨ ꯂꯦꯞꯇꯦꯍꯦ ꯑꯧ ꯂꯦꯞꯇꯦ ꯅꯣꯡꯁꯤꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯣ ꯈꯨꯜꯂꯥ ꯀꯣꯊꯤꯜ ꯍꯥꯏ ꯍꯦꯜꯂꯣ ꯑꯇꯨꯝ ꯀ꯭ꯂꯤꯌꯥ ꯃꯧꯁꯦ ꯋꯥ ꯂꯥꯡ ꯏꯉꯥꯡ ꯉꯥꯡꯗꯦꯗ ꯃꯧꯗꯨ ꯆꯥꯛꯅ ꯅꯟꯈ꯭ꯔ ꯃꯥꯜꯂꯦ ꯃꯧꯁꯦ ꯑꯝꯇ ꯍꯥꯏꯔꯨꯔꯁꯤ ꯍꯥꯏꯈ꯭ꯔꯣ ꯈꯔ ꯀꯟ ꯉꯥꯡꯉꯣ ꯇꯥꯔꯦ ꯍꯥꯏ ꯃꯌꯥꯝ ꯃꯥ ꯆꯥꯛ ꯈꯤꯇꯪ ꯆꯥꯗ ꯉꯥꯏꯔꯤꯕꯅꯦ ꯆꯥꯛꯅ ꯅꯟꯗꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯔꯦ ꯆꯍꯤꯁꯦ ꯀꯌꯥ ꯏꯗꯕꯒꯤ ꯈꯨꯂꯥꯡ ꯁꯥꯕꯒꯤ ꯅꯥꯕꯅꯦ ꯂꯣꯏꯅꯃꯛ ꯆꯤꯛꯈ꯭ꯔꯦ ꯅꯥꯕꯗꯣ ꯍꯧꯔꯛꯀꯅꯤ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯚꯣꯠ ꯄꯤꯕ ꯑꯩꯉꯣꯟꯗꯁꯨ ꯍꯣꯠꯅꯔꯤꯉꯩ ꯑꯝꯇ ꯄꯤꯕꯤꯔꯛꯎꯁꯦ ꯄꯣꯂꯥꯡ ꯌꯥꯝ ꯁꯥꯕ ꯉꯝꯖꯔꯣꯅꯦ ꯅꯣꯡꯃꯗ ꯄꯣꯂꯥꯡ ꯀꯨꯟ ꯁꯥꯔꯝꯕꯅꯦ ꯑꯗꯣ 10 ꯁꯥ ꯉꯝꯖꯜꯂꯛꯇ꯭ꯔꯦ ꯑꯗꯣ 10 ꯁꯥꯅꯕ ꯑꯝꯇ ꯕꯣꯠ ꯄꯤꯔꯝꯃꯤꯁꯤꯅ ꯃꯌꯥꯝ ꯌꯥꯝꯅ ꯄꯣꯂꯥꯡ ꯄꯥꯝꯕꯤꯔꯁꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯩ ꯂꯩꯖꯔꯦ ꯄꯣꯂꯥꯡ ꯑꯃꯨꯛ ꯈꯨꯗꯣꯜ ꯇꯧꯗꯣꯏꯅꯦꯕ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯀꯩꯅꯣ ꯍꯧꯖꯤꯛ 9K ꯈꯔ ꯍꯦꯜꯂꯛꯑꯦꯕꯀꯣ 10K ꯁꯨꯕꯗ ꯃꯌꯥꯝ ꯁꯣꯏꯗꯅ ꯒꯤꯐ ꯑꯋꯦꯁꯨ ꯇꯧꯖꯒꯅꯤ ꯆꯥꯎꯕ ꯆꯥꯎꯗꯕꯅꯤꯅ ꯇꯣꯉꯥꯜꯂꯤꯀꯣ ꯑꯩꯈꯣꯏ ꯃꯔꯤꯡꯒꯤ ꯑꯣꯏꯅ ꯈꯔ ꯉꯝꯖꯕ ꯑꯣꯏꯔꯁꯨ ꯑꯩꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯖꯒꯅꯤ ꯃꯌꯥꯝ 10K ꯁꯤꯁꯨ ꯁꯨꯍꯜꯂꯁꯤ ꯃꯌꯥꯝ ꯀꯣ ꯃꯌꯥꯝꯅꯁꯨ ꯁꯤꯌꯔ ꯇꯧꯊꯣꯛꯄꯤꯔꯝꯃꯣ ꯃꯌꯥꯝꯁꯤꯅ ꯄꯨꯟꯅ ꯕꯦꯜꯂꯛꯏꯉꯩꯗ ꯑꯃꯇꯗꯤ ꯆꯥꯛ ꯆꯔꯥ ꯑꯝꯇ ꯆꯥꯃꯤꯟꯅꯔꯗꯤ ꯏꯁꯨꯁꯤꯡꯁꯦ ꯏꯆꯥꯁꯤꯡꯁꯦ ꯄꯨꯟꯁꯤ ꯁꯥꯡꯉꯅꯤꯁꯦ ꯁꯦ ꯅꯀꯣꯛꯇ ꯅꯥꯟꯊꯔꯛꯀꯦꯀꯣ ꯄꯨꯟꯁꯤꯌꯣ ꯀꯣꯛꯇ ꯅꯥꯟꯊꯈ꯭ꯔꯤꯕꯅꯦꯕ ꯍꯧꯖꯤꯛꯀꯤꯗꯣ ꯀꯣꯛꯇꯔ ꯅꯥꯟꯗꯩꯁꯦ ꯏꯄꯥꯇꯣꯟꯁꯨ ꯃꯑꯣꯡ ꯃꯥꯟꯗꯅ ꯌꯥꯝ ꯇꯧꯔꯝꯃꯤꯍꯦ ꯏꯄꯥꯇꯣꯟꯗꯤ ꯁꯣꯝꯗ ꯑꯣ ꯁꯤ ꯂꯩꯔꯦ ꯃꯑꯣꯡ ꯃꯥꯟꯗꯅ ꯌꯥꯝ ꯇꯧꯔꯝꯃꯤ ꯑꯗꯨꯝ ꯇꯧꯔꯛꯈꯤꯅꯤ ꯑꯇꯨꯝ ꯀ꯭ꯂꯤꯌꯥ ꯏꯃꯥꯇꯣꯟꯗꯤ ꯍꯥꯏꯔꯛꯑꯣꯏꯗ꯭ꯔꯣ ꯑꯩꯒꯤ ꯁꯔꯨꯛꯀꯤ ꯌꯦꯡꯕꯒꯤ ꯁꯔꯨꯛꯁꯤꯗ ꯑꯗꯨꯝ ꯑꯣꯏꯖꯔꯒꯦꯀꯣ Tomba Gaming. Where are you from? I brother Tomba hadi brother akoy Funan Maringdagine abu koy layramnina akoy Funan Maring hay da Punna Funan Maringdagine kaya ꯑꯄꯨꯟꯕ ꯐꯨꯅꯥꯟ ꯃꯔꯤꯡꯗꯒꯤꯅꯤ ꯑꯩꯈꯣꯏꯁꯤ ꯂꯣꯏꯅꯃꯛ ꯑꯩꯅ ꯃꯄꯨꯅꯤ ꯃꯄꯥ ꯃꯃꯥ ꯂꯣꯏꯅꯃꯛ ꯄꯨꯂꯞ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯂꯞ ꯌꯥꯎꯔꯦ ꯄꯨꯂꯞꯅꯦ ꯑꯗꯨꯅ ꯐꯨꯅꯥꯟꯗꯩꯅꯤ ꯍꯥꯏꯇꯥꯔꯦ ꯐꯨꯅꯥꯟꯅꯤ ꯑꯗꯣ ꯑꯁꯦꯡꯕꯗꯤ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯑꯁꯦꯡꯕ ꯄꯨꯄꯨꯒ ꯕꯨꯕꯣꯛꯀꯗꯤꯀꯣ ꯀꯩꯅꯣ ꯄꯂꯦꯟꯗꯩꯅꯦ ꯍꯣꯏ ꯂꯥꯡꯉꯊꯦꯟꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯍꯣꯡꯈ꯭ꯔꯕꯅꯤꯅ ꯄꯂꯦꯟꯗ ꯂꯩꯔꯕꯅꯤꯅ ꯄꯂꯦꯟ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯍꯧꯔꯛꯐꯝ ꯍꯥꯏꯇꯥꯔꯦ ꯑꯁꯦꯡꯕ ꯍꯧꯔꯛꯐꯝꯅ ꯂꯥꯡꯉꯊꯦꯟꯗꯒꯤꯅ ꯑꯃꯨꯛ ꯄꯣꯔꯣꯝꯄꯥꯠ ꯂꯥꯛꯑꯝꯃꯦ ꯄꯣꯔꯣꯝꯄꯥꯠꯇꯩ ꯑꯃꯨꯛ ꯄꯂꯦꯟꯗ ꯍꯧꯖꯤꯛꯅ ꯄꯂꯦꯟꯗꯅ ꯍꯧꯖꯤꯛ ꯑꯁꯦꯡꯕ ꯂꯩꯐꯝ ꯑꯣꯏꯔꯦꯀꯣ ꯑꯗꯣ ꯄꯥꯔꯍꯥꯏ ꯑꯝꯗꯨꯟ ꯏꯁꯩ ꯁꯛꯄꯤꯌꯨ ꯕ꯭ꯔꯣ ꯍꯣꯔꯦꯟ ꯃꯃꯥꯗ ꯁꯛꯍꯟꯖꯔꯛꯀꯦ ꯄꯨꯄꯨꯁꯨ ꯂꯩꯔꯤ ꯕꯨꯕꯣꯛꯁꯨ ꯂꯩꯔꯤꯀꯣ ꯑꯗꯣ ꯒꯦꯃꯤꯡ ꯇꯣꯝꯕ ꯒꯦꯃꯤꯡ ꯑꯩꯗꯤ ꯃꯩꯇꯩ ꯅꯠꯇꯦ ꯍꯥꯏꯕ꯭ꯔꯣ ꯅꯠꯇꯦ ꯍꯥꯏꯕ꯭ꯔꯣ ꯇꯣꯝꯕ ꯒꯦꯃꯤꯡꯁꯦ ꯑꯩꯗꯤ ꯃꯩꯇꯩ ꯅꯠꯇ꯭ꯔꯦ ꯍꯥꯏ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯕ꯭ꯔꯣ ꯑꯝꯇ ꯑꯃꯨꯛꯀ ꯀꯩꯅꯣ ꯇꯧꯕꯤꯔꯛꯑꯣ ꯂꯥꯏꯖꯤꯡ ꯗꯥꯎꯊꯪ ꯅꯨꯡꯁꯤꯕꯅ ꯄꯤꯁ ꯐꯦꯃꯤꯂꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯇ ꯑꯣꯏꯁꯅꯨꯀꯣ ꯑꯣꯏꯖꯔꯒꯦ ꯑꯣꯏꯖꯔꯒꯦ ꯅꯣꯏꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯌꯨꯀꯣ ꯏꯃꯥ ꯃꯩꯇꯩ ꯏꯄꯥꯅ ꯅꯥꯒꯥ ꯇꯣꯝꯕ ꯒꯦꯃꯤꯡ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯞ ꯃꯥꯟꯅꯔꯦ ꯕꯕꯥꯁꯦ ꯅꯥꯒꯥꯅꯦ ꯃꯔꯤꯡꯅꯦ ꯑꯗꯨꯒ ꯃꯃꯥꯅ ꯃꯩꯇꯩ ꯅꯤꯉꯣꯜꯅꯦ ꯃꯤꯛꯁꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨꯀꯣ ꯑꯗꯣ ꯕ꯭ꯔꯣꯒ ꯆꯞ ꯃꯥꯟꯅꯔꯦ ꯏꯇꯨꯡ ꯀ꯭ꯂꯤꯌꯥ ꯏꯃꯥꯇꯣꯟ ꯑꯗꯨꯝ ꯌꯥꯏ ꯃꯨꯛꯕꯦꯡ ꯇꯧꯕ ꯀꯥꯟꯗ ꯌꯥꯏ ꯑꯗꯨꯝ ꯌꯥꯏ
ta hay rồi chứ. Aw, yamde dum tawrakini sa siti dum ko na dum tawrakini. Raji lao thang ozane ai gidi ozabu hai tare ozabu thagatsari ozasu punchi yung sangna me seba miyang gi seba tawa dungam ba view ajeri Sa ko pa ko. larong amdan nari ai Roster lai di na. larong amdan nari ai hojita changa iye hai oi chambiro karam cheri Ara Anang o sari. tomba gaming baba do karilam gino baba se punan maring dagine kairao kendra langdum hana langdum aduga langdum kanaro aduga sandro thiam sigi mathakta leibane ba kunan punan ni thotel leiba adugi kanone Sai ko kun ni. masai gon hai tare toko maring iche to trim leiradi mangondagi ise mataning nida iche to trim se hujik leite ma se renda leibane bro tao hai tare do noma iche la ga mo fazana iche gi kano dum thajarake ang son muarsan kawan mayo samba ngasi ron ba ga kangau ga Daw na kadi ka kawan manggan may role. Ye kang ngau yo. Eh, sumid he. karo akhabu ga manggan ga ngau ba Iron ba ngak ta cha ba da sum kaw sile. ado tomba gaming na ngasai babagi leifam hai bagi o hai bi re Sino sa sambiro. biro par hai am tunna bro noi gi mukbang do ai su saba la ke ya bro oi ya lao sa min na ji bobo ka pun sa ji lao oi lao Sa kom ya ne. Na bong na bu na wo ji do ma li da. tomba gaming I am from Nagaland Mokochung Ko tin ko ni. Mokochung ko Mokochung hai Nagaland da le di am ni sinu ai ram do ma le Mokochung hai from Nagaland Mokochung hai ado 아이주 람마민들이 강대입니다. 수만 개를 사와야 되고. 목욕증 해봐. 목욕증. 아, 목욕증. Sare. kulpo Maria. 강한우 아니 마야세 뭐야. 호이, 자세. 예. Nalo pro. Sister. Ichira puro puno 자세 kem kai de. Nang pro pwede sa ate. Nyam sum nungai thoksin tau bani sum waraga nong chui du nyam thabak sala waram jang ani ko ngakang oju koi jo nyam ga wari watai sana ga ngakang nungai sin tau bani du ada bani ko nyam Awa ba ngak ta khan la ga lai na wo gi nam ni. Kan ngai to pa tam ma lo de. Ama bakhanan na ko kasi kumam dra dai suja. Apu na bian Sa na ngai thang ngai lai ta su wa khan ni ngai lo de. man Kung karak pwede da. Sa nga. Isi ko tang ta ni na. Sing ta ri si param ni. Iso na pia pa. Tingin na. Sinmong ta pwede yang haraw de ba. Lu da ata lai ni nge. Tai noi di. sing jot ba ga je sum jot ba bo mo hau ra ba ko sing ye dum ka ha ta jot han nga dum lai re ba koi de ado tam de di si wa ba man ne ba sing Dorian ga loi kai ram ni na ko mya koi bi how we jam hi brother hello sister
ꯂꯥꯏꯐꯁꯤꯗ ꯇꯔꯥꯝ ꯑꯣꯛꯆꯔꯤ ꯁꯦꯁ ꯑꯣꯛꯆꯔꯤ ꯅꯕꯣꯛꯅ ꯄꯪꯒꯤꯂꯥ ꯃꯤ ꯂꯥꯛꯑꯅꯤ ꯄꯨꯄꯨ ꯋꯥ ꯉꯥꯡꯗꯦ ꯄꯨꯄꯨ ꯑꯝꯇ ꯍꯥꯏꯕꯤꯒꯨꯁꯦ ꯑꯗ 이수 막하지 빰제 kupiro Kay isu makay panggila ꯊꯣꯏꯕꯤ ꯍꯥꯎꯕꯤꯖꯝꯅ ꯀꯥꯏ ꯂꯝꯗꯩ ꯑꯣꯏꯗꯣꯏꯅꯣ ꯕ꯭ꯔꯥꯗꯔꯁꯦ ꯁꯤꯁꯇꯔ ꯑꯩꯁꯦ ꯐꯨꯅꯥꯟ ꯃꯔꯤꯡ ꯀꯩꯔꯥꯎ ꯁꯣꯝꯗꯩ ꯂꯪꯗꯨꯝ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯥ ꯑꯗꯣ ꯂꯪꯗꯨꯝ ꯈꯅꯥꯔꯣꯛ ꯁꯤꯅ ꯆꯤꯡꯕ ꯃꯊꯛꯇ ꯍꯥꯏꯇꯥꯔꯦ ꯆꯤꯡꯗꯣꯟꯗ ꯑꯩꯈꯣꯏꯅ ꯆꯤꯡꯗꯣꯟꯗ ꯂꯩꯕ ꯅꯤꯡꯊꯧꯗꯤ ꯂꯩꯕ ꯈꯨꯅꯥꯡ ꯅꯤꯡꯊꯧ ꯇꯦꯜꯍꯩꯕꯒꯤ ꯃꯁꯥꯏꯕꯣꯟ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯤ ꯀꯩꯅꯣꯗꯅꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯄꯜ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯣ ꯃꯩ ꯂꯥꯛꯇꯕ ꯑꯌꯨꯛ ꯉꯟꯇꯥꯅ ꯁ꯭ꯀꯥꯔꯁꯟ ꯆꯠꯄ ꯐꯣꯟ ꯃꯩ ꯌꯥꯎꯗ꯭ꯔꯦ ꯐꯣꯟ ꯆꯥꯔꯖ ꯇꯧꯔꯒ ꯂꯥꯏꯐ ꯆꯪꯉꯛꯀꯦ ꯋꯥꯔꯧꯕꯤꯅꯨ ꯀꯩꯝ ꯀꯥꯏꯗꯦ ꯆꯪꯕꯤꯔꯛꯑꯣ ꯇꯔꯥꯝꯅ ꯑꯗꯨꯝ ꯉꯥꯏꯖꯔꯝꯒꯦ ꯍꯔꯥꯎꯅ ꯑꯗꯣ ꯑꯇꯨꯝꯇ꯭ꯔꯤꯌꯥ ꯋꯥꯔꯧꯅꯨ ꯅꯨꯇꯔꯕꯤ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯋꯥꯔꯨꯅꯨ ꯍꯥꯏꯕ ꯋꯥꯔꯨꯅꯨ ꯍꯥꯏ ꯑꯇꯨꯝꯇ꯭ꯔꯤꯌꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ nungaina laiye suja ꯂꯥꯏ nungaina laiye Nungana layda suda. ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ na ꯂꯩꯌꯨ ya Yaude. Nungana lay. Kani yenguda udamani ay ano kani yenni udra. ano upi hay ko ano udabane ko ꯑꯗꯣ ꯂꯥꯏꯁꯤ ꯗꯥꯛꯇꯔ ꯃꯧꯁꯦ ꯃꯥꯏ ꯎꯠꯊꯔ ꯂꯩꯔꯦ ꯋꯥ ꯑꯃꯠꯇꯗꯤ ꯍꯥꯏꯌꯨꯗꯅ ꯁꯥꯎꯕ ꯃꯥꯜꯂꯦ ꯑꯝꯇ ꯍꯥꯏꯌꯨꯁꯦ ꯑꯝꯇ ꯅꯣꯡꯂꯣꯁ ai sao cái masana nalle ꯆꯥꯛ ꯆꯥꯔꯒ ꯍꯦꯛ ꯆꯥꯛ ꯆꯥꯊꯣꯛꯄꯒ ꯂꯩꯕ ꯂꯥꯛꯇꯥꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅꯅꯦ ꯃꯥ ꯆꯥꯛꯅ ꯅꯜꯂꯕ ꯃꯥꯜꯂꯦ ꯑꯗꯣ ꯍꯧꯕꯤꯖꯝ ꯊꯣꯏꯕꯤ ꯍꯧꯕꯤꯖꯝꯅ ꯑꯣ ꯑꯩꯗꯤ ꯃꯣꯏꯔꯥꯡꯗꯩꯅꯦ ꯑꯣ ꯃꯣꯏꯔꯥꯡꯗꯒꯤ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯍꯧꯖꯤꯛ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯏꯁꯤꯡꯗꯣ ꯅꯣꯡꯁꯨ ꯂꯦꯞꯇꯅ ꯆꯨꯕꯅꯤ나 ꯅꯣꯡ ꯐꯤꯕꯝ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯁꯤꯁꯇꯔ ꯂꯥꯛꯇꯕꯁꯨ ꯀꯨꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯐꯖꯔꯝꯃꯅꯤꯁꯨ ꯈꯜꯂꯦ ꯑꯩꯒꯤ ꯇꯦꯛꯁ ꯑꯝꯇ ꯄꯥꯕꯤꯗ꯭ꯔꯦ ꯃꯊꯛꯇ ꯂꯩꯍꯧꯔꯦ ꯀꯞꯅꯤꯡꯉꯦꯀꯣ ꯀꯥꯏꯗꯅꯣ ꯃꯊꯛꯇ ꯄꯥꯔꯒ ꯂꯥꯛꯄꯅꯦ ꯑꯣꯖꯥꯕꯨ ꯃꯧꯁꯦ ꯋꯥ ꯉꯥꯡꯗ꯭ꯔꯦ ꯁꯥꯎ ꯃꯥꯜꯂꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯇꯧꯕꯗꯣ ꯄꯥꯔꯦꯀꯣ ꯑꯣꯖꯥ ꯑꯩꯒꯤ ꯇꯦꯛꯁ ꯑꯝꯇ ꯄꯥꯕꯤꯗ꯭ꯔꯦ ꯃꯊꯛꯇ ꯂꯩꯍꯧꯔꯦ ꯀꯞꯅꯤꯡꯉꯦꯀꯣ ꯀꯞꯄꯤꯒꯅꯨ ꯑꯣꯖꯥ ꯑꯣꯖꯥꯅ ꯀꯞꯄꯗꯤ ꯅꯆꯥ ꯍꯥꯏꯇꯥꯔꯦꯅꯦ ꯁ꯭ꯇꯨꯗꯦꯟꯁꯤꯡꯕꯨꯗꯤ ꯅꯆꯥ ꯍꯥꯏꯇꯥꯔꯦ ꯅꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏꯅ ꯌꯦꯡ ꯉꯝꯗꯣꯏꯅꯣ ꯀꯞꯄ ꯌꯥꯗꯦ ꯑꯣꯖꯥ ꯑꯗꯨꯝ ꯄꯥꯖꯔꯛꯀꯦ Alex Tamsa Yaliso no thank you Yalis no Patuldi Mumak late Lai Patul Mude hai ba Baba sila re baba kuno tawro bani Hero Ising chawba yenguba. Nong tawa sila dong sa Chaibi Dagi isay amata taningeda Nausumisay oina sakiro o adi numaymida hero na sana ako lo na siya Suwena thara ni matam kita ngai biyo. atung thiya na ising kauramba yaura male moi lo la thakre me nung tama sila
Nung dami tayo, ay pinising ka na parang. ดวงตาเห็นการถ้าเขาจะดิบพังเดียวไว้ค่อยดิบ Rising đầu thang chính đã ising chào bro ozabu chào đấy so cái nó nhân nó khá đấy chào đấy mà mang sumang cái gì hết cái hai ta đấy nét luôn rồi đó phải nắm nhiều rồi mà Phải ra chậu. Ô anh à, cái nó ta đi cái quay tay khi mà phân thì lối thì xin mà chúng nó lại xin chụp cân mà ngâm tiền bà. Tầm bạc thì hiện rồi anh vừa cái nó trên bằng cột mang tiền. Ayun ka din nga, kahit pa si Kanaka. ที่ล้านเลยที่อยากเลยคือ để cho mình mà đi nungai bro noi mayam bu nungai đi nghe Ô mày làm ngày đi hai ta đấy. Nungai mana se harau de. đây mình cũng có lấy từ hay là lá cái này Umani na si Haram. Nung tapos si po. Yang inta bro. Alex Tansa na mulai bawa kena ure no tomba gaming na siman kena kailon hai din ami laga gote ahi ko ana ne lo ami laga gote ahi DJ to ne bike to ne ko ko ba Nung tapos si Sinaw, si Miap bro hamde miap bro giasin manipuri londo na habiro atum triya na inge ma saubi inge Ay, dito sa loob. saubi ne Hindi na lang wala. Minsan biro juga akan kapiro. salini Jadi sana je. na may rakam na name a car for an edit name a car for an edit texture naman yan Edit ko ba raw? Kapatid kami. Okay. Name a car for an edit ay nice English to entaw red lajin daw tham ay ki text amok lan thok pire messi se lan thok pire za sin sau đi sau đấy xin đây xin chào bro hai bro chào đấy hai ghé giờ bro cái nó tàu đó mà đấy mức thời gian nào mà hai giờ là kịp có giả ra xin đã gì maning cái gì mama cái gì suma cái gì lối thum này có giả rồi cũng bắt gặp đã phải gắn nhau đấy mà xin đã rồi ra cái đó nhà bà ấy còn giúp bà cái này của ở giá nó muốn xào đấy ở giá cái text đó ở giá thì em xào đấy nó chỉ cái quá đâu là mà Madalas hawa di sa atin yang di kayo ini. कोई फैमिली वो तो साव जाला सब की यम की रे जाला कोई जीवो và hai âm đun ấy khôi qua đô isay amata sakla o hayo bro wakal gi hai ba isay do wakal gi hai bro em gi yam ta đi nghe ai nghe hầu rực phong mối bên मते मत उधर के nam 와클기 औरब था मोइना मैं चाकते सुन इन गलत ले मैं था दे लसिन जरा के hero na ấy khôi ipu se tumning ba male uye uye ba po Uy di. Video đây sana ano na kuki ba ini?
ꯑꯇꯨꯡ ꯀ꯭ꯂꯤꯌꯥ ꯅꯨꯡꯉꯥꯏꯔꯦꯗ ꯅꯣꯏꯗꯤ ꯁꯤꯗꯗꯤ ꯆꯥꯐꯥꯃꯀꯅꯤ ꯑꯅꯥꯝꯕꯥꯏ ꯍꯩꯄꯤ ꯊꯨꯡ ꯀꯩꯂꯣ ꯏꯃꯥ ꯆꯥꯎꯕꯤ ꯑꯅꯥꯝ ꯈꯔ ꯏꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯀꯥꯏꯗ ꯁꯧꯒ꯭ꯔꯤꯒꯨꯝꯕ ꯈꯔ ꯂꯩꯕ ꯊꯤꯔꯛꯀꯦ ꯅꯪ ꯀꯥꯏ ꯂꯩꯒꯦ ꯑꯝꯇ ꯍꯥꯏꯔꯝꯃꯨꯁꯦ ꯒꯨꯍꯥꯇꯤꯗ ꯒꯨꯍꯥꯇꯤꯗ ꯍꯣ ꯑꯗꯨꯗꯤ ꯍꯌꯦꯡ ꯄꯣꯁꯃꯦꯟꯗ ꯄꯤꯔꯛꯑꯒꯦ ꯉꯁꯥꯏ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯅꯣꯡ ꯇꯥꯗꯦ ꯍꯥꯏꯗꯣ ꯑꯇꯨꯡ ꯀ꯭ꯂꯤꯌꯥ ꯆꯤꯡ Mưa xuống rồi kêu đi. ꯆꯤꯡ ꯆꯩ ꯆꯩ ꯁꯩꯆ ꯂꯥꯏꯃꯛ ꯍꯩ ꯇꯨ ꯑꯇꯨꯡ ꯀ꯭ꯂꯤꯌꯥ ꯏꯁꯩ ꯁꯛꯃꯟꯗꯅ ꯀꯟꯁꯔꯠ ꯇꯧꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯥꯏꯖꯤꯡ ꯗꯥꯎꯊꯪꯅꯁꯨ ꯃꯥꯃꯅ ꯅꯩꯔꯦ ꯍꯥꯏꯔꯦ ꯑꯗꯣ ꯄꯔꯍꯥꯏ ꯑꯗꯨꯟ ꯌꯥꯝ ꯐꯖꯩꯍꯦ ꯄꯨꯋꯥ ꯍꯥꯏ ꯂꯥꯂꯨꯡ ꯑꯪꯗꯔ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯑꯃꯨꯛꯀꯁꯨ ꯆꯥꯖꯔꯦ ꯆꯥꯗꯧꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯏꯁꯩ ꯁꯛꯈꯤꯕꯗ ꯀꯞꯈꯤꯕ ꯌꯥꯎꯔꯒꯗꯤ ꯀꯞꯄꯤꯔꯨꯅꯨ ꯑꯗꯨꯝ ꯐꯥꯖꯤꯟꯕꯤꯌꯨ ꯊꯃꯣꯏꯗ ꯖꯣꯟꯁꯟ ꯄꯤꯀꯦ ꯍꯥꯏ ꯃꯌꯥꯝ ꯑꯩ ꯂꯥꯛꯆꯔꯤ ꯃꯥꯃꯣ ꯃꯥꯃꯣ ꯖꯣꯟꯁꯟ ꯍꯣꯏ ꯄꯤꯀꯦ ꯍꯥꯏ ꯂꯥꯛꯁꯤꯟꯕꯤꯌꯨ ꯂꯥꯛꯁꯤꯟꯕꯤꯌꯨ ꯂꯥꯛꯄꯤꯌꯨ ꯂꯥꯛꯄꯤꯌꯨ ꯂꯥꯛꯁꯟꯕꯤꯔꯣ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯣꯟꯕꯤ ꯗꯥꯡꯁꯥ ꯂꯩꯁꯨꯜꯈꯝ ꯕꯤ ꯃꯨꯠ ꯑꯣꯐ ꯑꯣꯏꯔꯣ ꯃꯥꯜꯂꯤꯁꯣ ꯀꯦꯃꯦꯔꯥ ꯇꯦꯛ ꯍꯩ ꯊꯤꯃꯛꯂꯦ ꯃꯥ ꯀꯃꯦꯟ ꯀꯟꯅ ꯄꯥꯔꯤ ꯑꯗꯨꯒꯤ ꯅꯣꯟꯊꯔꯒ ꯑꯗꯨꯒꯤꯅꯦ ꯁꯥꯎꯗꯦꯗ ꯑꯩꯅ ꯍꯪꯒꯠꯂꯜꯂꯤꯅꯦ ꯍꯥꯏ ꯑꯩ ꯌꯥꯎꯏ ꯖꯣꯟꯁꯟ ꯄꯤꯀꯦ ꯑꯩ ꯈꯪꯗ꯭ꯔꯕꯣ ꯁꯣꯝꯗ ꯐꯖꯅ ꯊꯣꯛꯇ꯭ꯔꯦ ꯀꯩꯅꯣ ꯇꯧꯕꯒꯤ ꯑꯗꯣ ꯀꯩꯅꯣ ꯖꯣꯟꯁꯟ ꯄꯤꯀꯦ ꯍꯥꯏꯁꯦ ꯃꯥ ꯑꯃ ꯑꯣꯏꯗꯣꯏꯔꯣ ꯈꯪꯗꯦ ꯁꯥꯎꯕ ꯌꯥꯗꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯈꯪꯗ ꯇꯧꯕꯅꯦ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯕꯀꯣ ꯅꯪ ꯃꯥꯃꯣ ꯑꯣꯏꯖꯥꯠꯂꯣ ꯑꯇꯨꯝ ꯀ꯭ꯂꯤꯌꯥ ꯂꯥꯛꯆꯔꯤ ꯂꯥꯛꯆꯔꯤ ꯂꯥꯛꯄꯤꯌꯨ 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 ꯈꯣꯡꯖꯟꯕꯤꯔꯛꯎ ꯂꯥꯏꯖꯤꯡ ꯂꯥꯛꯇꯪ ꯏꯅꯦꯗꯣ ꯈꯨꯅꯨꯡ ꯏꯁꯩ ꯑꯃꯠꯇ ꯂꯥꯟꯊꯣꯛꯄꯤꯔꯛꯑꯣ ꯑꯇ ꯂꯥꯟꯊꯣꯛꯄꯁꯤ ꯉꯁꯥꯏꯗꯩ ꯁꯛꯇꯣꯛꯁꯦ ꯁꯛꯈꯤꯕꯅꯤ ꯀꯅꯥ ꯍꯥꯏꯅꯣ ꯑꯣꯖꯥꯅ ꯑꯣꯖꯥꯅ ꯑꯦ ꯑꯩ ꯌꯥꯎꯏ ꯉꯁꯥꯏꯗꯒꯤ ꯋꯥꯔꯧꯔ ꯂꯩꯔꯦ ꯍꯣꯏ ꯑꯗꯨꯅꯅꯤ ꯍꯣꯏ ꯁꯛꯇꯣꯔꯛꯑ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯃꯇꯦꯛ ꯑꯃꯇ ꯇꯧꯊꯔꯛꯑꯣꯁꯦ ꯃꯇꯦꯡ ꯈꯤꯇꯪ ꯇꯧꯒꯦꯀꯣ ꯌꯥꯝꯗꯤ ꯁꯥꯡꯉꯔꯣꯏ ꯆꯥꯛꯆꯥ ꯇꯞꯇ ꯆꯥꯁꯤꯜꯂꯨꯔꯕꯅꯤꯅ ꯖꯣꯏꯁꯤꯅꯤ ꯍꯩꯔꯣꯏꯖꯝ ꯆꯤꯡꯒꯤ ꯈꯨꯅꯨꯡ ꯃꯥꯏꯕꯝꯒꯤ ꯇꯝꯒꯤ ꯈꯨꯅꯨꯡꯒꯤ ꯍꯥ ꯌꯥꯔꯦ ꯑꯣ ꯃꯥꯃꯨ ꯑꯣꯏꯔꯝꯃꯅꯤ ꯖꯣꯏꯁꯤꯅꯤ ꯐꯩꯔꯣꯏꯖꯝ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯌꯦꯡꯕ ꯍꯦꯄꯤ ꯐꯦꯃꯤꯂꯤ ꯊꯦꯡꯀ꯭ꯌꯨ ꯖꯣꯟꯁꯟ ꯄꯤꯀꯦ ꯂꯉꯥꯊꯦꯜ ꯃꯥꯃꯣ ꯍꯣꯏ ꯑꯦ ꯃꯥꯃꯣ ꯑꯩ ꯀꯩꯅꯣ ꯑꯩꯁꯨ ꯑꯗꯨꯝ ꯇꯧꯍꯧꯗ꯭ꯔꯦ ꯃꯥꯜꯂꯦ ꯑꯗꯨ ꯑꯩ ꯈꯜꯂꯨꯕꯅꯤ ꯃꯥꯟꯗꯤ ꯃꯥꯜꯂꯕ ꯆꯨꯝꯃꯝꯗꯅ ꯑꯗꯣ ꯐꯖꯅ ꯌꯦꯡꯍꯧꯗ꯭ꯔꯦ ꯃꯥꯃꯣ ꯅꯨꯄꯥ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯩꯅꯕꯨꯗꯤ ꯃꯥꯜꯂꯦꯅ ꯍꯥꯏꯖꯕꯅꯤ ꯔꯤꯇꯨꯁꯤ ꯍꯩ ꯁꯩ ꯆꯥꯛ ꯆꯥꯔꯕ ꯃꯌꯥꯝꯁꯤꯕꯨ ꯍꯣꯏ ꯆꯥꯔꯦ ꯆꯥꯅꯔꯦ ꯆꯥꯔꯦ ꯍꯥꯏꯌꯨ ꯃꯌꯥꯝ ꯆꯥꯔꯦ ꯆꯥꯔꯦ ꯑꯣ ꯆꯥꯛ ꯆꯥꯖꯔꯦ ꯆꯥꯖꯔꯦ ꯑꯩꯈꯣꯏ ꯌꯥꯝ ꯍꯥꯎꯅ ꯅꯣꯡ ꯇꯥꯕꯁꯤꯗ ꯌꯥꯝ ꯑꯍꯥꯎꯕ ꯊꯣꯡꯉ ꯆꯥꯖꯔꯦ Xài xài. ꯂꯥꯏꯖꯤꯡ ꯗꯥꯎꯊꯪ ꯃꯥꯃ ꯏꯅꯦꯅ ꯍꯦꯟꯈ꯭ꯔꯦ ꯍꯥꯏ ꯑꯗꯣ ꯃꯊꯪꯒꯤꯗ ꯕꯕꯥꯁꯨ ꯑꯃꯨꯛ ꯅꯩꯊꯔꯛꯑꯒꯦ ꯃꯊꯪꯒꯤ ꯏꯁꯩ ꯈꯟꯕꯤꯔꯛꯄꯗ ꯑꯃꯨꯛ ꯁꯛꯆꯅꯖꯔꯛꯀꯦ ꯑꯗꯣ ꯑꯇꯨꯡ ꯀ꯭ꯂꯤꯌꯥ ꯋꯥꯎ ꯏꯃꯥ ꯆꯥꯎꯕꯅ ꯅꯩꯔꯦꯗ ꯍꯣꯏ ꯑꯩꯗꯤ ꯆꯥꯎꯔꯦ ꯍꯦꯛꯇ ꯍꯥꯏꯔꯦ ꯅꯣꯏꯅꯀꯣ ꯈꯔ ꯅꯣꯏꯕꯁꯤꯗ ꯑꯣꯟꯕꯤ ꯗꯪꯁꯥ ꯍꯦꯄꯤ ꯐꯦꯃꯤꯂꯤ ꯅꯣꯏ ꯃꯣꯝ ꯗꯦꯠ ꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧꯕ ꯃꯥꯜꯂꯤꯅꯦ ꯁꯦ ꯑꯥꯎ ꯀꯩꯅꯣ ꯍꯥꯏꯈ꯭ꯔꯣ ꯃꯧ ꯍꯥꯏꯈ꯭ꯔꯣ ꯃꯧꯅ
Happy family noi mom dad sidi yam nungaidauba maline hai. ꯑꯩ ꯅꯦꯝꯕꯣꯛꯀ ꯏꯄꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯋꯥꯈꯜꯁꯦ ꯌꯥꯝ ꯆꯝꯃꯦ ꯂꯩꯃꯤꯟꯅꯕ ꯑꯗꯨꯝ ꯌꯥꯏ Laijing Dauthang Kaiku manba nachanupa ama phangjaruko hai. Thank you phangjarage Kaiku galai Gokul Boni loi phangage. Ritu CH na kayenjang chage he bubon tai gise. Ironda chare kangau ama ngaure. Ado kari ngaubunu dikhai ga. Karola khabiga. ꯕꯣꯔꯗꯣ ꯐꯪꯕ Manggan ꯑꯣꯏꯖꯔꯒꯦ ngaure. Adigi hawai tigeka manggan gama irole suja. Mana mo iya na number 1 tare. Mamo mi mama tung tha thagal ko. Ada di kantin. Ang kanona larung angdar maring na pupu isay sakpi rao hai pupu da jare do joisini phairoi jamna pupuna taring kauge tawbadu yam male bubok kapadu yam nungaite pupu ta hai gase adugi matang do kamaina explain ta taw Aina isu khay nungai na bana na bokta aina so phagi tawni hai ho dre phagi to ne to hai ho dre adi hai ramina success oi right do hai ro ga ju success oi ro ai aduna hai ho dre adu madi mathang dam ho view tawjara kini tolan tolan mathang dam to ro kini Na bukti dum jari ne yo hai. bobok se do meyam na di dum keno bobok nuwa hende kapal le na dum keno toiba ado bobok se akoina video namba kana bobok se masana section da wai tare ne video gu namra nam da dai da sugyeng yeng de pupu di am singre hojikti pupu da prank taw ge taw jingam maroi ba hojikti ado bobok ta di maka ta na prank taw ba yari ba alji ai Ya, ju tum ya, hingin to tum ya kan ni ma. bobok se hojik thokre da na thoka na prank taw ju kem khang moi ba aduna bobok ta prank taw se success kara oi gan banina adum bobok ta taw yi wani da yam Yang walau kita nu. ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯏꯃꯥꯗ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯕꯁꯨ ꯃꯌꯥꯝꯅꯁꯨ ꯂꯥꯟꯅ si ꯂꯧꯕꯤꯒꯅꯨ comment si page du sa uko nungai ba Jaisini Feroism on bi dang sana nongma ekhoi da amuk punsi noi natai nanau na iron ba chakhi badu kaudri ko Ni kari dulu ni aja. spot ta Oh, no ti yang. laijing dau thang na bobo pupulu na tabiu ko hoi taujage Tauriye luna tauriye suja. ꯂꯨꯅ ꯇꯧꯃꯟꯗꯅ ꯁꯣꯝꯗ ꯑꯩꯈꯣꯏꯅ ꯀꯞꯍꯟꯕ ꯋꯥꯅꯤ prank da luna tau tauraga prank da mu kawan mai Reng dat jang slowly. Wala, tina tau mo na tablu na tau dito ko nung pato ka nang thok pa din mangon dadi si nangangakoi wa kana dum khanjan gare ba ani na. ꯑꯣ ꯄꯤꯔꯛꯏꯕ ꯕꯣꯔꯗꯨꯅ ꯑꯩꯈꯣꯏ ꯂꯨꯅ ꯇꯧꯕ ꯉꯝꯖꯕꯁꯨ ꯑꯣꯏꯖꯒꯦ Lajing dau thang pupu chalako maring londa khumbiyu ko bobok kau an mayo sala Iron mai hay. bobok na kay mathen jaragi hangi Iron mai le hay. Iron mai le. Kang no patik yaw le. Kano hadik yaw re. larung ang darna noi gi prank da aina wakhan sokpa yaukre ko noi da su revenge lawgani khara cheksil do yam nungai ta da koi chini ko yam chichi da thamoi sokki yam yaure da na koi ju cheksil batare jikte adum mama ko Mabuk da ta tau bra ni na ne, mama ko ta hanne ai ni ma da tau bagi, ma na jo ma ko ta halakani na hai de ko. Ado kamay ni section da ai ju khang dre ai ju yam saugan be mi ne ba. ai là mi ꯀꯨꯏꯔꯦ ꯍꯦꯛ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄꯗꯒꯤ ꯑꯗꯨ ꯉꯥꯛꯇ ꯍꯥꯏ ꯂꯩꯔꯦ ꯃꯕꯣꯛꯁꯨ ꯌꯥꯝꯅ ꯀꯞꯍꯜꯂꯦ ꯋꯥꯔꯧꯍꯜꯂꯦꯅ ꯑꯗꯨꯁꯨ ꯏꯆꯥꯅꯨꯄꯤꯅꯁꯨ ꯉꯥꯛꯄꯤꯒꯅꯤ
Kothang Oyoktan, hi bro, ให้ให้ hello. นี่ยาตระปะ Ma'am, sound ဒီ dum yari bro, kamay tawag sum hi bro, sound set tibo kaya คือ raso. จันปารุสันจอม Gairan ru thai mai ai chak chanara bro. Oi chare. ก็บอกเอามาเดี๋ยว Wow bro. Koi puji Kita nga daw ba? Khwang mana kita nga daw na bigi kino tawre. Dạ dạ. Do parhai ang wala si dun sa 3 minutes ko ngang khô Maya. kitang chat luôn mayam ai ngasi gidi good night oirege. Hoi good night. Sweet dream. good night Good night. Starbin Mariam. Hi. Good evening. Hey. Good evening. Good. Good evening. Atung clear comment laktre. Comment text ha kano tawgi bro I khang hawdre. Larung angdar maring yai mayam dadi khangdri. Konil TV na good. God bless your family. Thank you. Ojage. Thank you. tayo ta okay Amuka. Thank you. phải là cái nó do một cái company đấy do một cái nó cái ว่าดีตัวดีดอก Lajing daw thang na yamna senge good sound su morning video madam su and I the senge. coi chín thì để hay ไม่อะไหนได้ให้ตะบายจิมิตังก็ซะมันนะนี่ก็ไม่อะ Company ki mama se Modi Care ki director karam ma bane wa ko. So mama ki wari kamai ta gaya kanda director ka wa nu michida mama ji da kino office ki staff sing na Nagaland cái Nagaland di English ni staff ka office tu da moi ki company ki mi kai do khara lak bai ta le ni meeting lak pa du da mama ji da good morning ana hire ko jan mama ji khumbam khang da gi ko kai ba che le อ่านตัวลามาถึงตะเลยนะมันเนี่ยบะ amukum mai อ่า hai อังกฤษไม่ได้อังกฤษก็จะไม่ยอมละเอบะเออ Nagaland ki mi ni Nagkala na yung so medyo napay tare. Ngaran di mali ay di dai ta kagra me sakti khangra hai tare. Ada good morning hai bai tare. Ada ay good morning hai ya bu da ay ju hai ta hai ta tu kan ja pangja hai ta ka ya ida hon de. Ada ma good morning hai ay kali hai tu no hone ma ku ma dum hai da adien adien. Ado la ma takte ma kha da usia da bu de. Đấy thế được chưa? Ada yung yo la ka da ha ge ai di chan ba da. Good morning hai kai ma mo za na hang ye tu na. Ado hai din ma ay yo da ma ku ma ba da da de ay khang da bu ti ti. Em bây giờ Được. riêng thì hai cái good phải tiếng người ta. Lajing daw thang na mo yamna senge video su senge sound su video su senge hai ke modern maring na hai mayam taruk hai Hai mayam. Hai mayam. Mẹ. hai mayam ani ahum ado thoye kam couple na mobile noi father dagi isai amata tasidana ha Hey. kay isai no adu sa hai biro ado baba di khandokpa ngamaro baba gi isai sakna ba isai dom khanbiro adu ga hai biro yam bro Konil TV na welcome ado angwar na yam nungai do male hey nungai bro Nung ai đi, nung ai đi. Xung một cái chân ngay cô. atung clear na imai ozam odar changla e salam tawbiyo ibungo salam tawjari yamba changak pagi salam tawjari nanaw na ado on bidang sana maudusu machin khra lang halu Ôi nè, xuống long long nha, Long nó được. cũng trở đây nè. Mà trên đấy cô mới ăn ăn tất cả trên. pan mai le dia yam nung si noi family pun na harau nungai na lai minau inau nupi
ꯇꯣꯇ꯭ꯔꯤꯝꯗꯤ ꯌꯥꯎꯗꯦ ꯏꯅꯥꯎ ꯏꯆꯦ ꯇꯣꯇ꯭ꯔꯤꯝꯗꯤ ꯀꯩꯅꯣ ꯔꯦꯟꯗ ꯂꯩꯈ꯭ꯔꯦ ꯄꯦꯄꯦꯒꯀꯣ ꯑꯗꯣ ꯍꯌꯦꯡ ꯏꯆꯦꯗꯣ ꯂꯥꯛꯑꯒ ꯑꯃꯨꯛ ꯄꯨꯟꯅ ꯀꯩꯅꯣ ꯏꯁꯩ ꯇꯧꯕ꯭ꯔꯥ ꯀꯩ ꯇꯧꯕ꯭ꯔꯥ ꯁꯨꯝ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯁꯨꯝ ꯇꯧꯖꯔꯛꯀꯦ ꯃꯩꯇꯩ ꯏꯁꯩ ꯃꯅꯤꯡ ꯏꯁꯩ ꯍꯦꯛꯇ ꯄꯨꯜꯂ ꯂꯣꯏꯔꯦ ꯃꯊꯪꯗꯗꯤ ꯑꯩꯁꯨ ꯈꯔ ꯇꯧꯕꯅꯦ ꯖꯤ ꯔꯥꯃꯩ ꯍꯥꯏ ꯑꯗꯨꯅ ꯅꯣꯏ ꯕꯣꯕꯣꯛꯇ ꯕꯣꯕꯣꯛꯀ ꯄꯨꯄꯨꯒꯁꯦ ꯃꯃꯥ ꯄꯣꯛꯄ꯭ꯔꯥ ꯕꯕꯥ ꯄꯣꯛꯄ꯭ꯔꯥ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯕꯕꯥꯅ ꯍꯥꯏꯔꯁꯤ ꯑꯩꯒꯤ ꯅꯨꯄꯤ ꯄꯣꯛꯄ ꯕꯕꯥꯒ ꯏꯃꯥꯒꯅꯤ ꯑꯩ ꯄꯣꯛꯄ ꯏꯃꯥꯒ ꯕꯕꯥꯒꯅꯦ ꯕꯕꯥꯒꯤꯅ ꯃꯅꯦꯝꯒ ꯃꯅꯦꯝꯄꯣꯛꯀ ꯃꯀꯨꯕꯣꯛ ꯃꯅꯦꯝꯕꯣꯛꯀ ꯃꯀꯨꯕꯣꯛ ꯑꯣꯏꯗꯣꯏꯕ ꯑꯗꯣ ꯃꯃꯥ ꯕꯕꯥꯅ ꯁꯨꯝ ꯂꯩꯔꯦ ꯀꯩꯝ ꯀꯥꯏꯗꯦ ꯕꯕꯥꯁꯨ ꯆꯞ ꯃꯥꯟꯅꯩ ꯏꯅꯦꯝꯕꯣꯛ ꯏꯄꯨꯕꯣꯛ ꯆꯞ ꯃꯥꯟꯅꯩ ꯅꯤꯉꯣꯜ ꯃꯋꯥꯅꯤ ꯍꯥꯏꯕꯇꯅꯤ ꯑꯁꯤ ꯏꯆꯥ ꯑꯩꯅ ꯄꯣꯛꯄ ꯏꯆꯥꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯥꯅꯤ ꯌꯥꯝ ꯂꯨꯅ ꯑꯗꯨꯝ ꯇꯧꯕꯤ ꯏꯅꯦꯝꯕꯣꯛꯅꯁꯨ ꯕꯕꯥꯅꯁꯨ ꯑꯗꯨꯝ ꯑꯩꯕꯨꯗꯤ ꯃꯌꯥ ꯅꯨꯄꯥꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯋꯦ ꯃꯆꯥꯅꯨꯄꯥꯗꯒꯤ ꯃꯆꯥꯅꯨꯄꯥꯒꯨꯝꯅ ꯑꯗꯨꯝ ꯏꯃꯥ ꯍꯣꯏꯅ ꯑꯗꯨꯝ ꯇꯧꯕꯤꯌꯦ ꯊꯣꯏ ꯀꯣꯄꯜꯅꯤ ꯅꯣꯏ ꯐꯥꯗꯔꯅ ꯌꯥꯝ ꯄꯥꯝꯖꯕ ꯏꯁꯩ ꯑꯃ ꯍꯦꯛꯇ ꯌꯥꯔꯦꯌꯦ ꯅꯪ ꯄꯥꯝꯖꯕ ꯁꯛꯂꯛꯎꯅꯦ ꯌꯥꯝ ꯄꯥꯝꯖꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯣ ꯍꯦꯛ ꯉꯝꯕꯗꯣ ꯀꯃꯦꯟꯁꯦ ꯑꯝꯇ ꯄꯥꯡꯉꯤꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯏꯁꯩꯅ ꯄꯨꯡ ꯌꯥꯗ꯭ꯔꯕ ꯇꯥꯂꯛ ꯑꯃꯁꯨ ꯂꯩꯔꯤ ꯉꯁꯤꯗꯤ ꯍꯧꯒꯠꯄ ꯌꯥꯕ꯭ꯔꯣ ꯑꯩꯗꯤ ꯃꯁꯥ ꯃꯎ ꯇꯧꯔꯝꯃꯤ ꯃꯄꯥꯟ ꯊꯣꯛꯄ ꯀꯥꯏꯗꯤ ꯊꯣꯛ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯝꯃꯨ ꯍꯥꯏꯔꯝꯃꯨ ꯑꯩ ꯃꯄꯥꯟ ꯉꯥꯛꯇ ꯊꯣꯛꯆꯔꯨꯈꯤꯒꯦꯀꯣ ꯀꯣꯏꯔꯨꯒꯦ ꯀꯣꯏꯔꯨꯈꯤꯒꯦ ꯉꯥ ꯐꯥꯒꯦ ꯉꯥ ꯀꯥꯔꯛꯑꯦ ꯆꯠꯇꯨ ꯆꯠꯄ ꯅꯠꯇꯦ ꯃꯩꯇꯩ ꯏꯁꯩ ꯁꯛꯎ ꯅꯪꯗꯤ ꯌꯥꯝ ꯁꯛꯇꯥꯏꯅꯦ ꯌꯥꯝ ꯄꯥꯝꯗꯥꯏꯅꯦ ꯕꯕꯥꯅ ꯏꯁꯩ ꯈꯜꯂꯤꯉꯩꯗ ꯑꯣꯖꯥ ꯑꯩꯒꯤ ꯑꯣꯖꯥꯕꯨꯒꯤ ꯀꯃꯦꯟꯇ ꯄꯥꯊꯣꯛꯑꯝꯒꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯐꯦꯃꯤꯂꯤꯁꯦ ꯑꯅꯣꯛ ꯍꯥꯞꯄ ꯑꯍꯨꯝ ꯍꯥꯞꯇꯕ ꯑꯍꯨꯝ ꯇꯪꯈꯥꯏ ꯀꯅꯥ ꯅꯣꯏ ꯑꯍꯨꯝ ꯍꯥꯞꯇꯦ ꯑꯕꯣꯛꯀꯅ ꯃꯥꯒ ꯑꯩꯒ ꯑꯣ ꯇꯪꯈꯥꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯇꯔꯨꯛꯇ ꯃꯦꯔꯤꯅꯥꯅ ꯍꯦꯄꯤ ꯐꯦꯃꯤꯂꯤ ꯊꯦꯡꯛ ꯌꯨ ꯕꯕꯥ ꯁꯛꯂꯛꯑꯣ ꯏꯁꯩ ꯀꯩꯅꯣꯅ ꯌꯥꯝ ꯄꯥꯕ ꯀꯦ ꯃꯣꯗꯥꯔ ꯃꯔꯤꯡꯅ ꯃꯌꯥꯝ ꯇꯔꯨꯛꯀꯤ ꯁꯦꯜꯐ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯃꯇꯦꯛ ꯇꯧꯕꯤꯔꯛꯑꯣꯏ ꯈꯪꯗꯕ ꯃꯌꯥꯝꯅ ꯈꯪꯅꯕ ꯍꯣꯏ ꯇꯧꯖꯔꯛꯀꯦ ꯏꯌꯥꯝꯕ ꯑꯗꯣ ꯖꯤ ꯔꯥꯃꯩꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯍꯣꯏ ꯇꯧꯖꯒꯦ ꯕꯣꯕꯣꯛ ꯄꯨꯄꯨꯕꯨꯁꯨ ꯑꯗꯨꯒ ꯃꯃꯥ ꯕꯕꯥꯕꯨꯁꯨ ꯂꯨꯅ ꯇꯧꯕ ꯉꯝꯖꯕ ꯑꯣꯏꯖꯒꯦ ꯑꯗꯣ ꯀꯦꯇꯤꯅꯤꯌꯥ ꯀꯦꯇꯣ ꯏꯟ ꯃꯔꯤꯡꯅ ꯁꯤꯁꯨ ꯌꯥꯝꯕꯅꯤ ꯍꯥꯏ ꯃꯌꯥꯝ ꯑꯩ ꯃꯌꯥꯝ ꯁꯣꯅꯤꯕꯨ ꯅꯥꯕ ꯌꯥꯗꯦꯀꯣ ꯃꯆꯨ ꯀꯂꯔ ꯁꯤ ꯑꯩꯒ ꯃꯥꯟꯅꯕ ꯌꯥꯝ ꯌꯥꯎꯔꯤꯅꯦ ꯌꯥꯝ ꯀꯩꯅꯣ ꯅꯨꯡꯉꯥꯏ ꯂꯥꯏꯐꯁꯦ ꯅꯃꯥꯅꯤꯅ ꯏꯆꯥꯒ ꯃꯥꯟꯅꯗꯕꯅꯤ ꯀꯩꯅꯣ ꯌꯥꯝꯅ ꯅꯅꯥꯎꯅꯤ ꯀꯩꯗꯧꯔꯒꯦ ꯏꯁꯨ ꯑꯅꯤ ꯅꯥꯗꯕ ꯑꯣꯏꯁꯅꯨ ꯍꯥꯟꯅ ꯂꯩꯕꯅꯤ ꯏꯁꯨ ꯑꯅꯤꯗꯣ ꯑꯗꯣ ꯆꯥꯏ ꯌꯦꯡ ꯌꯥ ꯉꯥꯃꯣꯗ ꯆꯥꯂꯀꯣ ꯍꯥꯏ ꯆꯥꯔꯥ ꯑꯗꯣ ꯕꯕꯥꯒꯤꯁꯦ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯀꯣ ꯕꯕꯥ ꯁꯛꯂꯛꯑꯣ ꯑꯗꯣ ꯕꯣꯕꯣꯛ ꯑꯃꯨꯛ ꯁꯛꯑꯣ ꯑꯗꯣ ꯏꯁꯩꯗꯤ ꯌꯥꯝꯅ ꯁꯥꯡꯅ ꯁꯛꯑꯗꯤ ꯃꯇꯝꯁꯤ ꯌꯥꯝ ꯂꯧꯈ꯭ꯔꯅꯤ ꯑꯩ ꯃꯇꯦꯛ ꯑꯃꯇ ꯉꯥꯡꯖꯔꯛꯀꯦ ꯑꯗꯨ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯊꯥꯞꯄꯗ ꯀꯧꯔꯅꯨ ꯁꯛꯇꯣꯛꯎ ꯊꯥꯞꯄꯔꯣꯏꯗ ꯑꯅꯛꯄꯗ ꯇꯧꯔꯒꯦ ꯇꯥꯏꯕꯪ ꯋꯥꯈꯜꯅ ꯃꯪꯗ꯭ꯔꯤꯉꯩ ꯍꯛꯆꯥꯡꯅ ꯃꯥꯂꯦꯝꯗ ꯇꯤꯟꯗ꯭ꯔꯤꯉꯩ ꯍꯣ ꯑꯁ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯁꯩ ꯁꯛꯄꯗ ꯅꯄꯨꯒꯤ ꯑꯃꯨꯛ ꯁꯟꯈ꯭ꯔꯣ ꯏꯁꯩ ꯁꯛꯄꯗꯣ ꯄꯨꯄꯨꯒꯤ ꯁꯛꯂꯣ ꯍꯥꯏꯕꯗꯣ ꯄꯨꯄꯨꯒꯤ ꯑꯃꯨꯛ ꯄꯨꯄꯨ ꯃꯈꯥ ꯇꯥꯕꯤꯔꯛꯑꯣ ꯄꯨꯄꯨ ꯃꯇꯦꯛ ꯑꯃ ꯁꯛꯇꯣꯛꯑꯣ ꯌꯥꯝ ꯑꯩꯁꯨ ꯁꯛꯑꯣ ꯃꯇꯦꯛ ꯑꯃ ꯑꯗꯨꯝ ꯃꯌꯥꯝ ꯃꯃꯥꯡꯗ ꯐꯕ ꯐꯠꯇꯕ ꯍꯥꯏꯕ ꯍꯩꯇꯕꯗꯤ ꯈꯪꯗꯦ ꯃꯇꯦꯛ ꯈꯤꯇꯪ ꯍꯥꯏꯔꯛꯑꯒꯦ ꯍꯩꯌꯦꯜꯂꯧꯗ ꯂꯥꯡꯊꯥꯛꯄ ꯈꯨꯟꯒꯤ ꯈꯨꯟꯌꯥꯂꯧꯗꯕꯨ ꯂꯥꯡꯒꯥꯏꯕ
ꯍꯧꯒꯠꯂꯒ ꯖꯒꯣꯏ 제가 짠나파게 닭바라 뽕비시는 파기부 닭바랑네 빠무바 로야 ꯇꯥꯔꯁꯤ ꯏꯁꯩꯗꯣ ꯁꯛꯈ꯭ꯔꯦ ꯑꯗꯣ ꯃꯈꯣꯟ ꯌꯥꯗꯦꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯐꯖꯩ ꯐꯖꯗꯦꯗꯣ ꯀꯅꯥꯅ ꯍꯦꯜꯂꯤꯗꯣ ꯑꯗꯣ ꯑꯇꯨꯡ ꯀꯩꯅꯣꯅ ꯑꯕꯦꯝꯃ ꯈꯨꯃꯨꯛ ꯆꯥꯝ ꯌꯥꯝ ꯐꯖꯩꯌꯦ ꯕꯕꯥꯁꯦ ꯃꯈꯣꯜ ꯍꯥꯏ ꯕꯕꯥ ꯍꯥꯏꯒ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯑꯩꯁꯤ ꯏꯁꯩꯁꯤ ꯑꯩ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛꯇꯁꯨ ꯁꯛꯂꯛꯇ꯭ꯔꯤꯕꯅꯤ ꯑꯗꯣ ꯌꯥꯝ ꯐꯩꯌꯦꯅ ꯍꯥꯏꯕꯤꯔꯛꯄꯗꯨ ꯆꯥꯗꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ Thank you. ꯃꯊꯪꯗꯁꯨ ꯑꯗꯨꯝ ꯁꯛꯄ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦ ꯏꯁꯩꯁꯨ ꯑꯗꯨꯝ ꯍꯦꯟꯅ ꯍꯦꯟꯅ ꯍꯩꯕꯁꯨ ꯑꯣꯏꯖꯔꯒꯦ ꯑꯇꯨꯝ ꯀ꯭ꯂꯤꯌꯥꯅ ꯏꯃꯥ ꯆꯥꯎꯕꯤ ꯅꯣꯛꯑꯦ ꯂꯣꯠꯅ ꯕꯕꯥꯅ ꯁꯛꯄꯗꯨ ꯂꯣꯠꯅ ꯅꯣꯛꯄ ꯑꯃꯅꯤ ꯑꯗꯨꯗꯤ ꯃꯦꯔꯤꯅꯥꯅ ꯕꯕꯥꯒꯤ ꯏꯁꯩꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯈꯣꯟꯖꯦꯜꯁꯨ ꯌꯥꯝ ꯐꯖꯩ ꯑꯁ ꯌꯥꯝ ꯀꯞꯄꯨ ꯀꯞꯅꯤꯡꯉꯩꯗ ꯈꯣꯟꯖꯦꯜꯁꯨ ꯌꯥꯝ ꯐꯖꯩ ꯍꯥꯏꯔꯛꯄꯗꯗꯤ ꯑꯣꯟꯕꯤ ꯗꯥꯡꯁꯛ ꯈꯨꯟꯁꯨꯅ ꯀꯌꯥ ꯐꯖꯗ꯭ꯔꯁꯨ ꯌꯦꯡꯕꯗꯤ ꯑꯗꯨꯝ ꯌꯥꯏꯗ ꯏꯅꯥꯎꯅꯨꯄꯥꯁꯤꯗꯤ ꯑꯁ Sambat bukan mana. ꯑꯁ ꯊꯦꯡꯛ ꯌꯨ Tangoy man mane. ꯖꯤ ꯔꯥꯃꯩꯅ ꯃꯃꯥꯁꯦ ꯀꯩ ꯂꯝ ꯅꯤꯉꯣꯟ ꯂꯥ ꯃꯃꯥꯒ ꯕꯣꯕꯣꯛꯀꯁꯦ ꯃꯁꯛ ꯌꯥꯝꯅ ꯃꯥꯟꯅꯩꯌꯦ ꯕꯕꯥꯒ ꯄꯨꯄꯨꯒꯗꯤ ꯏꯁꯩ ꯌꯥꯝꯅ ꯐꯖꯩ ꯑꯗꯣ ꯃꯃꯥꯁꯦ ꯑꯁꯦꯡꯕꯗꯤ ꯄꯨꯄꯨ ꯄꯣꯛꯄꯁꯦ ꯀꯥꯏꯗ Oh, ꯄꯣꯛꯄ pernah tenda di ꯂꯥꯡꯉꯊꯦꯜꯗ orang mana ba? ꯅꯠꯇꯦ ꯃꯃꯥ ꯕꯕꯥ Oh ne. ꯂꯥꯡꯉꯊꯦꯜꯗ Ay ꯄꯣꯛꯑꯒ kailangan tenda ꯄꯣꯔꯣꯝꯄꯥꯠꯇ pura ꯄꯨꯕ pura pura. ꯑꯣ ꯑꯗꯨ ꯑꯁꯦꯡꯕ ꯄꯣꯛꯅꯐꯝꯗꯤ ꯂꯥꯡꯉꯊꯦꯜ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯂꯥꯡꯉꯊꯦꯜꯗ ꯄꯣꯛꯑꯒ ꯄꯣꯔꯣꯝꯄꯥꯠꯇ ꯍꯣꯡꯕ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯄꯣꯛꯑꯝꯕꯗꯤ ꯂꯥꯡꯉꯊꯦꯜꯗ ꯄꯣꯛꯄ ꯑꯣꯏꯔꯕꯅꯤꯅ ꯂꯥꯡꯉꯊꯦꯜ ꯍꯥꯏꯇꯥꯔꯦ ꯀꯣ ꯂꯥꯡꯉꯊꯦꯜꯗꯒꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛꯅ ꯍꯣꯡꯗꯔꯒ ꯄꯂꯦꯟꯗ ꯂꯩꯌꯦ ꯑꯩꯒꯤ ꯃꯥꯃ ꯃꯇꯣꯟꯗꯣ ꯍꯧꯖꯤꯛ ꯄꯨꯄꯨꯒ ꯕꯣꯕꯣꯛꯀꯅ Langkai cincin. ꯍꯧꯖꯤꯛ ꯀꯟꯅ ꯀ꯭ꯔꯥꯏꯁꯤꯁ ꯑꯣꯏꯔꯤꯕ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯄꯨꯒ ꯕꯣꯕꯣꯛꯀꯁꯦ ꯑꯩꯈꯣꯏ ꯅꯥꯛꯇ ꯊꯝꯕꯅꯦ ꯑꯗꯣ ꯑꯣꯟꯕꯤ Ni pakai lo. ꯑꯕꯦꯝꯃ ꯈꯨꯃꯨꯛ ꯆꯝꯅ ꯄꯨꯄꯨꯒꯤ ꯏꯁꯩꯁꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯥꯏꯅꯒꯤ ꯑꯍꯟꯒꯤ ꯏꯁꯩ ꯁꯩꯁꯛꯁꯦ ꯍꯥꯏꯔꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯌꯨꯇꯨꯕꯔ ꯃꯥꯂꯦꯝ ꯄꯦꯄꯔꯅꯤ ꯊꯣꯏꯌꯦ ꯀꯣꯄꯜꯅ ꯈꯨꯠ ꯄꯨꯔꯛꯑꯦ ꯏꯃꯣꯖꯤꯗ ꯌꯥꯝꯅ ꯐꯖꯩ ꯈꯣꯟꯖꯦꯜꯗꯤ ꯑꯃꯅꯁꯨ ꯋꯥꯠꯇꯦ ꯑꯃꯅꯁꯨ ꯍꯦꯟꯗꯦ ꯂꯣꯏꯅ ꯐꯖꯩ ꯍꯥꯏ ꯄꯨꯄꯨꯒ ꯕꯕꯥꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯔꯦ Thank you, thank you. Tagad ꯕꯣꯕꯣꯛꯀꯤꯗ ꯍꯥꯏꯔꯣꯅꯦ ꯊꯦꯡꯛ ꯌꯨꯗꯣ thank you. Thank you hai bagi. ꯔꯥꯏꯖꯤꯡ ꯗꯥꯎꯇꯪꯅ ꯍꯥꯏꯔꯣ Thank you hai bagi ne. Aman lai pune ba. Sai pakhang amaga lai sabi amaga je koi koi besat mina ro khalak ba hai ta. Pi ju ai ko na lai hai ta ba hai da le. Ada da ma je kunga ne ro kan da. Ma ji kum ba ba. Kum ba ne pa ji da hai da ne. Tamo da ka hai da da hai ne ba. Da Shinju hai. Có ý nó đang sai hai cái gì hai nữa cũng mà cả chúng ta hiểu cái Shinju hai chứ. Mà cái Shinju sang này hai đây mình nên là ba cái Shinju là sao? Mà đi thank you là kiểu ꯁꯥꯏꯅꯥ ꯊꯣꯛꯆꯣꯝꯅ ꯍꯥꯏ ꯍꯥꯏꯕꯤꯔꯛꯑꯦ ꯍꯦꯜꯂꯣ Anh ꯂꯥꯏꯖꯤꯡ ꯗꯥꯎꯊꯪꯅ ꯂꯝꯗꯝ ꯇꯥꯝꯅ ꯄꯂꯦꯜꯗꯒꯤ ꯄꯩꯁꯥ ꯊꯥꯖꯔꯤꯌꯦ ꯁꯤꯡꯒꯔꯁꯤꯡꯒꯤꯗꯃꯛ
ꯂꯥꯞꯅ ꯂꯧꯕ ꯇꯥꯔꯦ ꯁꯤꯡꯒꯔꯗꯤ ꯑꯩꯈꯣꯏꯅꯤ ꯂꯧꯖꯔꯒꯦ ꯊꯣꯏ ꯀꯣꯄꯜꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝꯅ ꯐꯖꯅ ꯁꯛꯄꯤꯕꯒꯤꯗꯃꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ Thank you, thank you. 마디 가다 놀래리지 덕분에. ꯊꯥꯎꯊꯪꯗꯤ ꯄꯂꯦꯟꯗ ꯂꯩ ꯄꯂꯦꯟꯗꯒꯤ ꯄꯂꯦꯟꯗꯒꯤ ꯄꯩꯁꯥ ꯊꯥꯔꯛꯏꯁꯦ ꯄꯩꯁꯥ ꯊꯥꯏꯅꯦꯕꯀꯣ ꯑꯗꯨꯗꯤ ꯈꯔ ꯊꯥꯞꯅ ꯂꯩꯕꯅꯤꯅ ꯄꯩꯁꯥ ꯊꯥꯔꯛꯄꯒꯤꯗꯃꯛ ꯑꯩꯅ ꯁꯨꯝ ꯀꯩꯅꯣ ꯏꯁꯩ ꯃꯇꯦꯛ ꯁꯛ ꯇꯥꯔꯦ ꯑꯊꯥꯞꯄꯗ ꯀꯧꯔꯒꯅꯨ ꯂꯩꯉꯝꯗꯔꯦ ꯐꯨꯅꯥꯟꯁꯤꯗ क्या है क्या बात है 생주 के मोदर साला मैं अतुम क्लियर इंट्रोडक्शन तौर हाइबदो तौजरके बाबा मिन हारो ꯑꯩꯒꯤ ꯃꯤꯡ ꯀꯟꯁꯝ ꯈꯝꯕ ꯈꯦꯂꯦꯋꯥ 이래와 क्लियर ꯈꯦꯂꯥ 깜참 क्लेवाजु हाय क्लियर हाय अदो 이리야 अइना कंसम मोमोचा 아나 깜참 사이비 케레야 아니 나 깜짝 놀랐어. 아저기 성기를 한번 하시러 मोइरांग टेम ai ghi nó mọi đang thêm mọi mu 인사이로 그랑 또 봉기 Marang dia mongbi mima 마스는 sanu mi malay ma 레마 lay ma oi din 산무 나이 어부 mi 어랑 malay ma adum 아이나 뭐랑 김다 하나 tinia 그 선택 반응에 ke tinia ento in na akoi tape di kai taure tumin lairi di tapi 딱함 takam ma kham na kum kham ba ตาคำให้ก็ตรงนี้ 딱함 하요 ตา 답변 เป็น 했대 เตเลยนี่ 난 딱함 제 또 감매 그다음에 겁내. ong bi on bi dang sana nong yam kanna chu bro maning gi sound cd hoi chu e hojik kan kra bu nem dare hojik ki marat 먼저 lo 보내자 kan 우왕 칼레 กันน้ำตาเลย amuk wang amuk nem tor le ri ji ramaina noi kun se koensan hoi kun ga manabro aidi kubuga bubok ka do uninge kaigumba amta pijaninge yam nungsi hoi mane koensan gi kunoi de ne koensan na mathakta aina makha ek karakpada leiba lekai do oi de ne ba มันเลยว่าทิ้งสุดมันเลยตัวเย่คือแต่สมดัก maningomda changatu karakpada maningomda chang chatkiba koila thadaba lambi mo leirangani adida lei adugi lekai do oi ni khunau changbam gi khunau changbam yaudringai da พัดเลยไงแต่ sunado hadirapagi nabo aina napuga nabuka aina nakasari sugu nada yaktana tauru khudimmakta afaba oi mangon oibo oiro mai pakko ojero do pijeri bore piri bubuk nanandi clear hai hai hoi clear hai ni ko เออ 이야 เคลียร์ว่ะเคลียร์ว่ะ puni bala oi namna pupu bobok ichi chaibi o bada baba dana yam miss tawi 가다나 nungsi 인산 nungsi 네 khambadi kamai tawrige he 감바수 누가이리 하이따레 마수 하제집디 Andai yaw da 나의 ni 비아우테 팔렌다 파사니 마네 모두네 모이 마리 하제집 가이리 가다나 인산 atung clear ne nema maimu nema amne mema habini mema mema chum 모이랑테 mema maimu yam thina chanai nutar ga patar ga chana ne yeng wada du
ꯐꯖꯕꯅꯦ ꯐꯖꯕꯅꯦ Kusa naman eh. ꯑꯩ ꯐꯖꯕꯅꯦ 야네 야네 하요. ꯌꯥꯅꯦ ꯌꯥꯅꯦ 짜나우네. ꯆꯥꯅꯕꯅꯦ Tinia toina oh sorry takham hai ji ramai bubok ki bor phangjarage hai ngasai ꯐꯪꯖꯔꯣ ꯐꯪꯖꯔꯣ ꯕꯨꯕꯣꯛꯅ ꯄꯤꯔꯤꯌꯦ lapna smana hai Nabongna bor piri. ꯄꯥꯡꯒꯜ ꯍꯥꯞꯄꯤꯔꯕꯤꯀꯣ ma'am chambiro pung amadi phare ado ngak sum wari sanai ki se 미안 누가이트로 미안 후나리시보 짜신 나우신 Sangdapa missing view adum sangbiro wari watai do adum sanasi. sum kai hai tare lab se smaina thaba se ai ni channel je hangakpoda sina han boi dine haidi mamangda udi live to thagarasu kai hai tare mapung phana aina dik pura kai hai tare sport ki matang na sport ki emsa sport ki amaga keno thagi bane ba aina aduga exam thabagi ma ado ai phajana khangda hai tare ngasina family ga punna wari sanaraga keno tarokani mamangi duna kamengi ga su keno tarokani pa dana sum tawgi hai tare atung kina abok mau te chami gi phone pibiramo nupa ama pokningai gidam bor hai dani mai ibo mau te chan mi gi bor piramo hai ai yambagi nupi oidone ba 짜누빠마 ꯅꯆꯥꯅꯤꯄꯥ ꯑꯃ ꯅꯥꯗ ꯌꯦꯛꯇꯅ ꯈꯨꯠꯂꯧ ꯄꯜꯂꯧꯗꯅ ꯕꯣꯔ ꯄꯤꯖꯔꯦꯅ ꯁꯣꯔꯅ ꯄꯥꯡꯒꯜ ꯍꯥꯞꯄꯤꯔꯦ ꯏꯁꯨꯒꯤꯗꯃꯛꯇ Sani pa mo ꯅꯆꯥꯅꯤ pambo ꯃꯇꯦꯡꯇ ꯀꯥꯏꯗꯅ ꯐꯪꯕ ꯑꯣꯏꯔꯣ Pangba oibiro. 오이로 나짜누빠 ꯑꯆꯧꯕ ꯑꯃ ꯄꯣꯛꯊꯣꯛꯑꯣ dup 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 lao 군동나 마포 gokundagi lai gokun natabida amitabh bachchan manba jup 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 lao 그투주 뭐라고 봐 거기 동나 무다봐 akhoi murasu mi yeng yamni 무라도 라시 라이브니까 ꯅꯕꯨꯡꯁꯤ ꯃꯨꯔꯁꯨ ꯔꯥꯁꯤ ꯂꯩꯇ꯭ꯔꯣ ꯌꯦꯡꯉꯣ ꯌꯦꯡꯉꯣ ꯑꯅꯣ ꯂꯧꯊꯣꯛ thanks nutar patar ba hai welcome hayo ꯋꯦꯜꯀꯝ welcome 아이네 Welcome. welcome hai 장전비라오 미안 하이나디 하지티 이사이 하이나 타갓피라이바 하이는 빠세 하이나디 와하이 엄마 같당지나 마기 와하이 따라 사서버 미니 하이 이사이 살고 이사이 하이 아두뭐 하이나 거기 dempokna 하이람네 난 로버더기 산 빠지 마신 하이레 하이람이니까 하이라버네 로버더기 하나 와수 강강더버네 Thì mà khác thì chúng ta cá ôi bố rồi xem luôn. 비로 미안 ji remaina aboki rasi khulai ma ꯏꯁꯨꯁꯤ ꯊꯥꯒꯠꯆꯔꯤ ꯅꯕꯣꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯌꯨ 난 빠져야라버게 atung kleana mau mania yai ne hai 뭐야 이거 이게 안에 또 하이순 썸나 aisu yambagi nupini hai sidi ya chum ai kui 뭐네 마지 수는 비네 ꯑꯩꯒꯤꯁꯨ ꯏꯁꯨ ꯇꯥꯔꯦ ai yamba modagi nupi oidone ba ꯑꯩꯒꯤꯁꯨ ꯏꯁꯨ ꯑꯣꯏꯔꯦ ꯄꯤꯔꯤꯕ ꯀꯣꯜꯗꯣ ꯁꯨꯗꯅꯤ ꯏꯁꯨꯗꯅꯦ ꯑꯩꯅ ꯄꯤꯔꯤꯁꯦ
ꯑꯩꯁꯨ ꯀꯩꯅꯣꯅꯦ ꯃꯤꯠ ꯎꯏꯁꯜꯂꯛꯕꯒꯨꯝ ꯇꯧꯈ꯭ꯔꯦ ꯂꯥꯏꯔꯣ ꯑꯪꯗꯥꯁꯤ ꯏꯁꯤꯡ ꯌꯥꯝ ꯆꯥꯎꯏꯀꯣ ꯌꯥꯝ ꯃꯌꯥꯝ ꯆꯥꯎꯔꯦ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗꯤ ꯀꯩꯅꯣ ꯐꯩꯒꯟ ꯌꯧꯋꯦ ꯍꯥꯏꯗꯨꯗ ꯍꯌꯦꯡꯗꯤ ꯉꯥ ꯀꯥꯔꯛꯀꯅꯤ ꯉꯥ ꯀꯩꯅꯣ ꯂꯧꯔ ꯉꯥ ꯀꯥꯔꯛꯄꯗꯣ ꯌꯣꯡꯈꯣꯟꯗ꯭ꯔꯥ ꯂꯨꯃꯨꯛ ꯄꯨꯔꯛꯑꯣ ꯂꯨꯃꯨꯛ ꯏꯟ ꯊꯥꯅꯅꯕ ꯁꯣꯝꯗ ꯍꯪꯒꯦꯟ ꯁꯦꯝꯕ ꯍꯣꯠꯅꯔꯤ ꯅꯣꯡ ꯍꯥꯡꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯈꯤꯇꯪ ꯈꯤꯇꯪꯗꯤ ꯈꯤ ꯃꯥꯜꯂꯦ ꯎꯆꯤ ꯅꯣꯡ ꯏꯆꯥꯁꯤꯡ ꯏꯁꯨꯁꯤꯡ ꯍꯥꯟꯅ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯒꯅꯨꯀꯣ ꯑꯩ ꯍꯥꯏꯁꯤꯗꯤ ꯏꯁꯤꯡꯕꯨ ꯍꯦꯛ ꯊꯨꯝꯒꯠꯂꯛꯑꯕ ꯆꯤꯡꯗ ꯍꯦꯛꯇ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯆꯤꯡꯈꯣꯡꯕꯨ ꯌꯧꯔꯕ ꯑꯩꯈꯣꯏ ꯌꯧꯔꯛꯑꯦ ꯍꯦꯛꯇ ꯍꯥꯏꯔꯣ ꯕꯣꯕꯣꯛ ꯄꯥꯏꯊꯔꯛꯀꯦ ꯑꯣꯛꯄ ꯂꯥꯛꯇ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯣꯏ ꯂꯩꯔ ꯂꯣꯏꯔꯦ ꯏꯄꯥꯇꯣꯟ ꯇꯨꯝꯅꯤꯡꯕ ꯃꯥꯜꯂꯦꯍꯦ ꯑꯩꯗꯤ ꯇꯨꯝꯅꯤꯡꯗ꯭ꯔꯤꯗ ꯉꯁꯥꯏ ꯅꯨꯡꯊꯤꯟ ꯋꯥ ꯉꯥꯡꯗ꯭ꯔꯦ 2-3 ꯁꯨꯅ ꯍꯥꯏꯔꯣꯗ ꯇꯨꯝꯈ꯭ꯔꯦ ꯑꯩ ꯆꯥꯛ ꯆꯥꯗꯕꯩ ꯇꯨꯝꯒꯤꯗ ꯍꯧꯒꯠꯄ ꯀꯨꯏꯗ꯭ꯔꯤꯅꯦ ꯑꯣꯡꯕꯤ ꯗꯥꯟꯁ ꯈꯔ ꯍꯥꯏꯔꯣ ꯍꯦꯟꯃꯟꯗ꯭ꯔꯥ ꯑꯗꯨꯗꯤ ꯅꯣꯡꯆꯥꯛ ꯃꯇꯝꯗ ꯑꯃꯨꯛ ꯄꯨꯟꯁꯤ ꯅꯣꯏ ꯐꯦꯃꯤꯂꯤꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯅꯥꯎꯅꯨꯄꯤ ꯏꯅꯥꯎꯁꯤ ꯅꯨꯄꯥ ꯌꯥꯝ ꯍꯩꯅ ꯈꯟꯈ꯭ꯔꯦ ꯅꯣꯏ ꯑꯅꯤꯒꯤ ꯑꯉꯥꯡꯁꯤ ꯍꯦꯛ ꯄꯣꯛꯂꯛꯄꯗ ꯀꯞꯇꯕꯤꯗ ꯅꯣꯛꯄꯅ ꯍꯟꯗꯧ ꯃꯥꯜꯂꯤ ꯍꯣꯏ ꯍꯦꯛ ꯄꯣꯛꯊꯣꯔꯛꯄꯒ ꯍꯦ ꯍꯦ ꯍꯥꯏꯕꯗꯣ ꯐꯪꯕꯁꯨ ꯑꯣꯏꯖꯒꯦ ꯑꯗꯨꯗꯤ ꯑꯩ ꯅꯣꯛꯄꯁꯦ ꯃꯥꯏ ꯂꯧꯖꯔꯅꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯦꯛ ꯅꯣꯛꯄꯗꯨ ꯂꯧꯔꯗꯤ ꯗꯣꯛꯇꯔꯁꯤꯡꯁꯤ ꯀꯤꯒꯗꯧ ꯃꯥꯜꯂꯦ ꯃꯍꯥꯚꯥꯔꯠꯀꯤ ꯚꯤꯝꯅ ꯃꯆꯥ ꯄꯣꯛꯄꯗ ꯂꯩꯁꯥꯕꯤꯁꯥ ꯑꯩ ꯅꯨꯄꯥ ꯈꯟꯕ ꯍꯩꯌꯦ ꯍꯥꯏꯔꯗꯤ ꯅꯨꯄꯥ ꯀꯣꯏꯔꯝꯗꯥꯏꯗ ꯑꯩꯉꯣꯟꯗ ꯍꯪꯉꯨ ꯑꯗꯨꯒꯤꯁꯨ ꯅꯨꯄꯥꯁꯦ ꯐꯖꯕꯒꯤꯅꯦꯕ ꯍꯥꯏꯔꯛꯏꯁꯦ ꯇꯥꯎꯗꯅꯥꯗꯣ ꯑꯩ ꯏꯁꯤꯡ ꯊꯛꯈꯤꯅꯤ ꯏꯃꯥ ꯆꯥꯎꯕ ꯐꯝꯕ ꯋꯥꯔꯕꯣ ꯍꯥꯏ ꯏꯃꯥ ꯆꯥꯎꯕ ꯐꯝꯕ ꯋꯥꯔ ꯃꯥꯜꯂꯦ ꯃꯄꯥꯟꯗ ꯀꯩꯅꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯣꯡ ꯏꯁꯤꯡ ꯊꯨꯝꯕꯒꯤ ꯌꯦꯡꯕ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯉꯥ ꯀꯥꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕ ꯊꯣꯛꯈ꯭ꯔꯦ ꯃꯥ ꯑꯩꯈꯣꯏ ꯏꯁꯤꯡ ꯈꯣꯔꯥꯡꯕꯒꯤ ꯏꯁꯤꯡ ꯖꯞꯇꯤꯅꯦꯕ ꯇꯣꯝꯕꯤ ꯁꯤꯡꯒꯥꯅ ꯍꯥꯏꯔꯛꯑꯦ ꯃꯩꯇꯩ ꯑꯣꯏꯗꯣꯏꯔꯣ ꯐꯦꯃꯤꯂꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯗ ꯍꯥꯏ ꯍꯣꯏ ꯃꯤꯛꯁꯅꯦ ꯁꯤꯗ ꯁꯣꯝꯗ ꯂꯩꯔꯤꯁꯤꯅ ꯄꯨꯄꯨꯒ ꯕꯣꯕꯣꯛꯀꯅꯤ ꯄꯨꯄꯨ ꯃꯩꯇꯩꯅꯦ ꯕꯣꯕꯣꯛꯀꯁꯤ ꯃꯩꯇꯩꯅꯦ ꯑꯩꯒꯤ ꯃꯃꯥꯕꯨ ꯄꯣꯛꯄꯤꯔꯤꯕꯤ ꯍꯥꯏꯇꯥꯔꯦ ꯏꯕꯣꯛꯀ ꯏꯄꯨꯒ ꯏꯕꯣꯛꯀ ꯑꯗꯨꯒ ꯁꯣꯝꯗ ꯂꯩꯔꯤꯁꯤꯅ ꯕꯕꯥꯅꯦ ꯕꯕꯥꯅ ꯃꯔꯤꯡ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯕꯕꯥꯒ ꯃꯔꯤꯡꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯤꯛꯁꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯤ ꯑꯗꯣ ꯕꯕꯣꯛ ꯈꯣꯏꯗꯤ ꯉꯥꯎꯔꯦ ꯍꯥꯏꯁꯦ ꯕꯕꯣꯛ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯕꯒꯤ ꯉꯥꯎꯔꯦ ꯍꯥꯏꯕꯅꯦꯕꯀꯣ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯑꯗꯣ ꯕꯕꯣꯛꯀ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯂꯩꯔꯤꯁꯦ ꯍꯣꯏ ꯃꯌꯥꯝꯅ ꯍꯪꯉꯤꯗꯨ ꯆꯨꯝꯃꯦꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯨꯟꯅ ꯁꯨꯝ ꯂꯩꯕꯅꯤꯅ ꯃꯩꯇꯩꯔꯣꯟ ꯀꯩꯀꯥ ꯉꯥꯡꯕ ꯈꯣꯠꯄ ꯀꯩꯅꯣ ꯁꯨꯝ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯁꯨ ꯍꯧꯖꯤꯛꯀꯤ ꯍꯪꯉꯛꯏꯗꯣ ꯑꯩꯅ ꯃꯔꯤꯡꯅꯤ ꯋꯥꯏꯊꯧ ꯐꯨꯅꯥꯟ ꯃꯔꯤꯡꯗꯒꯤꯅꯤ ꯑꯩꯅ ꯂꯧꯔꯤꯕꯁꯤꯅ ꯃꯩꯇꯩ ꯅꯤꯉꯣꯜꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯅꯥꯛꯇ ꯂꯩꯔꯤꯕꯁꯤ ꯍꯦꯛ ꯑꯩꯒꯤ ꯂꯧꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅꯤ ꯂꯩꯔꯤꯁꯦ ꯏꯃꯥꯒ ꯕꯕꯥꯒꯅꯤ ꯃꯩꯇꯩ ꯅꯤꯉꯣꯜꯅꯤ ꯑꯩꯅ ꯂꯧꯔꯤꯕꯁꯤ ꯑꯩꯅꯤ ꯃꯔꯤꯡꯅꯤ ꯑꯩꯒꯤ ꯏꯆꯥꯅꯤꯁꯤ ꯑꯗꯨ ꯃꯔꯤꯡ ꯀꯣꯛꯄꯜ ꯍꯥꯏꯅ ꯍꯥꯡꯉꯤꯕ ꯁꯤꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯟꯁꯨ ꯀꯩꯅꯣꯅꯤ ꯑꯇꯣꯝꯁꯨ ꯅꯨꯄꯥꯗꯗꯤ ꯑꯍꯟꯁꯨ ꯑꯣꯏꯔꯦ ꯑꯇꯣꯝꯕꯁꯨ ꯑꯣꯏꯔꯦ ꯑꯗꯣ ꯑꯍꯨꯝ ꯁꯨꯕ ꯑꯇꯣꯝ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯈꯥ ꯑꯇꯣꯝ ꯀ꯭ꯂꯤꯌꯥꯅ ꯃꯌꯥꯝ ꯇꯨꯝꯅꯤꯡꯗ꯭ꯔꯤ ꯑꯩꯗꯤ ꯃꯤꯠꯁꯦ ꯃꯇꯣꯝꯇ ꯈꯨꯝꯖꯤꯜꯂꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯈꯨꯝꯖꯪꯒꯅꯨ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯛꯎ ꯏꯃꯥ ꯆꯥꯎꯕꯤ ꯂꯥꯛꯑꯦ ꯃꯥ ꯆꯧꯕꯤ ꯂꯥꯛꯑꯦ ꯈꯨꯝꯖꯪꯒꯤꯅꯨ ꯑꯣꯟꯕꯤ ꯗꯥꯡꯁꯥꯅ ꯇꯨꯝꯃꯒꯦ ꯃꯊꯪꯒꯤ ꯄ꯭ꯔꯦꯡ ꯚꯤꯗꯤꯑꯣ ꯉꯥꯏꯔꯝꯒꯦ ꯒꯨꯗ ꯅꯪꯉꯣꯟꯗ ꯅꯥꯏꯠ ꯇꯧꯔꯛꯀꯦ ꯅꯣꯏ ꯃꯌꯥꯝ ꯃꯪ ꯐꯔꯁꯤ ꯀꯣ ꯍꯦꯄꯤ ꯐꯦꯃꯤꯂꯤ ꯍꯣꯏ
ꯑꯕꯣꯛ ꯏꯄꯨ ꯏꯄꯥꯇꯣꯟ ꯏꯃꯥꯇꯣꯟ ꯏꯅꯥꯎꯅꯨꯄꯤ ꯏꯅꯥꯎꯅꯨꯄꯥ ꯅꯈꯣꯏ ꯂꯣꯏꯅꯃꯛꯅ ꯌꯦꯛꯇ ꯅꯥꯗ ꯌꯦꯛꯇꯅ ꯄꯨꯝꯅꯃꯛ ꯅꯥꯗ ꯌꯦꯛꯇ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯐꯕꯇ ꯑꯣꯏꯔꯁꯅꯨ ꯍꯥꯏ ꯍꯣꯏ ꯑꯣꯏꯖꯔꯒꯦ ꯅꯪꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯂꯩꯌꯣ. ꯅꯪꯁꯨ ꯄꯨꯟꯁꯤ ꯕꯣꯔ ꯐꯪꯖꯕ ꯅꯨꯡꯁꯥꯡꯗꯅ ꯑꯣꯏꯖꯔꯒꯦ. ꯏꯌꯥꯝꯕꯁꯨ ꯏꯆꯥꯅꯨꯄꯥ ꯐꯖꯕ ꯑꯃ ꯒꯣꯀꯨꯟ ꯀꯥꯏꯀꯨꯗꯒꯤ ꯍꯦꯟꯕ ꯑꯃ ꯐꯪꯖꯔꯣ. ꯐꯨꯛ ꯐꯨꯛ ꯂꯥꯎꯕ ꯑꯃ ꯐꯪꯖꯔꯣ. ꯐꯪꯖꯔꯣ ꯐꯪꯖꯔꯣ ꯐꯪꯖꯔꯣ. ꯖꯔꯣ. ꯇꯣꯝꯕꯤ ꯁꯤꯡꯒꯥꯅ ꯌꯥꯝ ꯅꯨꯡꯁꯤꯅꯩꯌꯦ ꯕꯕꯥꯁꯨ ꯃꯃꯥꯁꯨ ꯌꯥꯝ ꯆꯝꯃꯦ ꯍꯥꯏ. ꯄꯨꯄꯨ ꯕꯨꯕꯣꯛꯇꯅ ꯍꯥꯏꯔꯤꯁꯤꯗꯤ. ꯃꯊꯣꯡ ꯊꯤꯖꯔꯁꯨ ꯊꯃꯣꯏꯗꯗꯤ ꯌꯥꯝꯅ ꯆꯝꯖꯕ ꯃꯤꯅꯤꯗ ꯑꯩꯈꯣꯏꯁꯨ ꯏꯁꯨꯁꯦ. ꯃꯥꯏꯃꯨꯅ ꯆꯝꯃꯤ, ꯍꯥꯏꯕ ꯆꯝꯃꯤ. ꯑꯗꯨꯗꯤ. ꯍꯥꯏꯔꯛꯏꯗꯣ ꯃꯥꯏꯃꯨ ꯍꯥꯏꯅ ꯀꯧꯗꯨ ꯉꯝꯕ ꯃꯥꯏꯗ ꯑꯣꯏꯖꯒꯦ. ꯃꯥꯏꯃꯨ ꯑꯗꯨ ꯃꯥꯏꯗ ꯃꯨꯕꯅꯤ ꯑꯗꯨꯕꯨ ꯊꯃꯣꯏꯗꯗꯤ ꯃꯨꯖꯗꯦ. ꯃꯔꯛ ꯃꯔꯛꯇ ꯑꯃꯨꯕ ꯌꯥꯎꯔꯛꯑꯦ. ꯑꯗꯨꯗꯤ ꯑꯃꯨꯔꯥꯝ ꯇꯥꯔꯦꯅꯦ. ꯃꯤ ꯍꯥꯏꯁꯤꯗꯤ ꯃꯔꯛ ꯃꯔꯛꯁꯨ ꯃꯨꯔꯛ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯥ? ꯀꯨꯆꯨꯇ ꯃꯨꯕ ꯅꯠꯇꯦ ꯊꯃꯣꯏ ꯌꯥꯎꯅ ꯃꯨꯕꯅꯤ. ꯑꯗꯨꯗꯤ ꯁꯥꯎꯔꯛꯑꯣꯏꯗ꯭ꯔꯣ? ꯈꯪꯗꯩ ꯃꯣꯏꯅꯀꯣ. ꯑꯩꯁꯨ ꯑꯔꯥꯟꯕꯗꯨ ꯈꯪꯉꯤꯗꯅ ꯃꯥꯒꯤ ꯃꯒꯨꯟꯗꯣ ꯅꯪ ꯈꯪꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯃꯧ ꯁꯤꯜꯈꯝ ꯕꯤ ꯄꯣꯡꯀꯣꯠ ꯂꯥꯏꯃꯛ ꯚꯤꯗꯤꯑꯣꯗ ꯗꯤꯛꯀꯤ ꯍꯩꯊꯤꯃꯛ ꯂꯩꯅꯤ. ꯃꯧ ꯅꯪ ꯀꯦ ꯄꯣꯡꯉꯣꯏꯃꯤ. ꯅꯪ ꯀ꯭ꯋꯥꯇꯣꯅꯦ ꯄꯣꯡꯉꯦ. ꯑꯩ ꯐꯣꯟ ꯄꯣꯡ ꯇꯧꯗꯦ ꯁꯤꯡ ꯇꯧꯗꯦ ꯑꯋꯥ. ꯀꯤꯟ ꯇꯧꯗꯦ ꯑꯣꯏ. ꯄꯨꯅꯤꯕꯂꯥ ꯑꯣꯏꯅꯥꯝ ꯑꯇꯨꯡꯊꯤꯌꯥ. ꯅꯪ ꯄꯨꯅꯤꯕꯂꯥ ꯄꯣꯡꯉꯣ ꯕꯦ. ꯑꯣꯏꯅꯥꯝ ꯑꯣ. ꯗꯥꯇꯣꯂꯦꯟꯈꯣꯝꯕꯗꯤ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯏꯆꯦ? ꯍꯥ. ꯄꯨꯅꯤꯕꯂꯥ ꯅꯪ ꯗꯥ ꯇꯣꯂꯦꯟꯈꯣꯝꯕ ꯂꯩꯈꯤꯗꯔꯦ. ꯅꯪ ꯗꯥ ꯆꯤꯡꯈꯩꯁꯨ ꯂꯩꯈꯤꯗꯔꯦ. ꯗꯗꯥ ꯑꯅꯤꯃꯛ ꯁꯛ ꯑꯣꯠꯊꯤꯡ. ꯃꯣꯏꯗꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯦꯅ ꯆꯠꯈ꯭ꯔꯕꯅꯦ. ꯑꯣ ꯃꯣꯏ ꯑꯅꯤꯗꯤ ꯇꯥꯏꯕꯪ ꯄꯥꯟꯕ ꯊꯥꯗꯣꯛꯑꯝꯃꯒ ꯃꯪꯒ꯭ꯔꯥ ꯇꯥꯟꯕ ꯆꯠꯈ꯭ꯔꯦ. ꯆꯠꯈ꯭ꯔꯦ. ꯑꯩꯈꯣꯏ ꯅꯨꯡꯁꯤꯗ꯭ꯔꯦꯅ. ꯅꯪꯗꯤ ꯑꯉꯥꯡ ꯑꯣꯏꯗ ꯂꯣꯏꯅ ꯅꯤꯡꯁꯤꯡꯉꯝꯃꯤ ꯋꯥꯔ ꯅꯤꯡꯁꯤꯡꯈ꯭ꯔꯦꯗꯀꯣ ꯏꯅꯥꯎꯁꯤꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯗ ꯑꯩꯈꯣꯏꯅ ꯃꯤ ꯂꯥꯎꯕꯤ ꯀꯧꯈꯤꯅꯤ. ꯑꯣ ꯅꯪ ꯅꯥꯔ ꯌꯦꯛꯀꯅꯨꯀꯣ. ꯖꯤ ꯔꯥꯃꯩꯅ ꯄꯨꯄꯨ ꯕꯣꯕꯣꯛꯀꯁꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯀꯨꯏꯅ ꯄꯨꯟꯁꯤꯕ ꯑꯣꯏꯕꯤꯌꯨ. ꯆꯍꯤꯗꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏ. ꯆꯍꯤ ꯍꯥꯏꯕꯣ. ꯆꯍꯤꯗꯤ ꯁꯨꯁꯥ ꯌꯥꯝꯗ꯭ꯔꯤ ꯆꯍꯤ 62 ꯀꯨꯟꯊ꯭ꯔꯥ ꯈꯛꯇꯒ ꯄꯨꯟꯁꯤꯈꯤꯒꯦ. ꯕꯣꯕꯣꯛꯇꯤ ꯑꯩꯒꯤꯅ ꯆꯍꯤ ꯑꯩꯗꯤ ꯍꯨꯝꯐꯨ ꯃꯉꯥ ꯁꯨꯔꯦ ꯑꯕꯣꯛꯇꯤ. ꯇꯣꯝꯕꯤ ꯁꯤꯡꯒꯥꯅ ꯃꯃꯥꯅ ꯆꯥꯕꯗꯣ ꯌꯥꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯃꯨꯛꯕꯥꯡ ꯇꯧꯕꯤꯔꯛꯑꯣ. ꯇꯧꯖꯔꯛꯀꯦ. ꯇꯧꯖꯔꯛꯀꯦ. ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯆꯦꯅꯦꯜꯁꯤꯁꯨ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯖꯒꯦ. ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯇꯧꯕꯤꯌꯨ. ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ. ꯏꯆꯥꯅꯨꯄꯥꯁꯤ ꯋꯥ ꯉꯥꯡꯕꯁꯨ ꯁꯤꯌꯥꯔꯁꯨ ꯑꯗꯨꯝ ꯍꯩꯇꯕꯅꯤ. ꯇꯧꯕꯤꯔꯛꯑꯣ. ꯏꯆꯥꯅꯨꯄꯥꯁꯤꯁꯨ ꯋꯥ ꯉꯥꯡꯕꯁꯨ ꯍꯩꯇꯕꯅꯤ ꯃꯌꯥꯝ ꯑꯉꯥꯡ ꯑꯣꯏꯗꯁꯨ ꯀꯥꯏꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯌꯥꯝ ꯏꯀꯥꯏ ꯊꯤꯒꯟꯕ ꯍꯥꯏꯇꯥꯔꯦ. ꯃꯥ ꯁꯨꯃꯥꯏꯅ ꯃꯨꯛꯕꯥꯡꯁꯦ ꯁꯨꯃꯥꯏꯅ ꯍꯥꯡꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯪꯗꯕꯨ ꯈꯜꯂꯨꯗꯕꯅꯦ. ꯑꯗꯨ ꯃꯥ ꯍꯥꯡꯗꯣꯛꯏꯁꯦ ꯑꯩꯁꯨ ꯀꯃꯥꯏꯅ ꯋꯥ ꯉꯥꯡꯉꯝꯃꯤ ꯃꯨꯛꯕꯥꯡ ꯀꯃꯥꯏꯅ ꯅꯠꯇꯦ. ꯅꯨꯡꯁꯤꯕꯤꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯌꯥꯝ ꯋꯥꯏ. ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ. ꯊꯣꯡꯒꯥꯝ ꯑꯕꯤꯅꯥ ꯏꯕꯣꯛ ꯑꯩ ꯂꯨꯍꯣꯡꯗꯧꯔꯦ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯑꯣ.
ꯊꯣꯡꯉꯥꯝ ꯑꯕꯤꯅꯥꯎ ꯍꯥꯏ ꯀꯔꯤ ꯂꯝꯗꯩꯅꯣ ꯍꯥꯏꯕꯤꯔꯝꯃꯨ ꯂꯝ ꯍꯥꯏꯗ꯭ꯔꯒꯗꯤ ꯑꯕꯣꯛꯀ ꯉꯥꯎꯔꯅꯤ ꯄꯨꯒꯁꯦ ꯀꯃꯥꯏ ꯊꯤꯔꯛꯀꯗꯣꯏꯅꯣ ꯀꯃꯥꯏ ꯊꯤꯜꯂꯛꯎꯅꯤ ꯑꯩꯈꯣꯏꯅꯁꯨ ꯍꯣꯏ ꯂꯥꯛꯇ꯭ꯔꯒꯁꯨ ꯏꯁꯨꯒꯤ ꯌꯥꯏꯐꯕ ꯄꯤꯌꯣ ꯅꯪꯅ ꯀꯔꯤ ꯂꯝꯗꯩꯅꯣ ꯍꯥꯏꯗꯤ ꯈꯪ ꯍꯣꯏ ꯑꯗꯨꯅꯤ ꯍꯥꯏꯔꯤꯁꯦ ꯑꯇꯨꯡ ꯀ꯭ꯔꯤꯌꯥꯅ ꯏꯄꯥꯇꯣꯟ ꯐꯖꯅ ꯎꯗ꯭ꯔꯦ ꯃꯥꯏ ꯏꯀꯥꯏꯔꯤꯅꯦ ꯇꯪꯈꯥꯏ ꯈꯛꯇ ꯅꯄꯥꯇꯣꯟ ꯎꯔꯕꯣ ꯏꯀꯥꯏꯔꯤꯌꯦ ꯏꯄꯥꯇꯣꯟ ꯈꯤꯇꯪ ꯎꯔꯦ ꯍꯪꯉꯦꯗ ꯅꯄꯥꯇꯣꯟ ꯎꯗ꯭ꯔꯤꯕꯣ ꯆꯠ ꯑꯩꯁꯦ ꯅꯨꯡꯁꯤꯕꯖꯥꯠꯅꯤ ꯂꯣꯠꯁꯜ ꯊꯝꯕꯤꯗꯕ ꯍꯥꯏꯗꯣ ꯃꯃꯟ ꯀꯥꯍꯜꯂꯤꯅꯤ ꯀꯩꯅꯣ ꯇꯣꯝꯕꯤ ꯁꯤꯡꯍꯥꯅ ꯃꯧꯁꯤꯁꯨ ꯌꯥꯝ ꯆꯝꯃꯦ ꯑꯉꯥꯡ ꯃꯥꯜꯂꯦ ꯌꯥꯝ ꯆꯍꯤ ꯃꯥꯅꯦ ꯆꯥꯝꯃ ꯍꯦꯜꯂꯕꯅꯤꯗ ꯑꯉꯥꯡꯅꯦ ꯌꯥꯝ ꯑꯉꯥꯡꯅꯦ ꯆꯍꯤ ꯆꯍꯤ 12 ꯍꯥꯏꯔꯛꯄꯗ ꯉꯥꯏꯔꯤꯌꯦ ꯑꯗꯣ ꯑꯕꯤꯅꯥꯎꯅ ꯑꯕꯣꯛꯀꯤ ꯂꯩꯀꯥꯏꯗꯒꯤꯅꯦ ꯑꯕꯤꯅꯥꯎꯅꯦ ꯑꯩꯅ ꯏꯃꯥ ꯑꯕꯤꯅꯥ ꯑꯦ ꯑꯗꯨꯗ ꯀꯧꯒꯦ ꯀꯧꯔꯛꯏꯌꯦ ꯍꯥꯏꯔ ꯀꯧꯔꯛꯀꯅꯤ ꯑꯕꯤꯅꯥꯎ ꯅꯪ ꯅꯪꯒꯤ ꯂꯨꯍꯣꯡꯗꯕ ꯑꯣꯏꯔꯦ ꯄꯂꯦꯡ ꯈꯨꯜꯂꯛꯇꯩꯗꯨꯔꯣ ꯂꯨꯍꯣꯡꯗꯣꯏꯗꯣ ꯂꯥꯛꯀꯅꯤ ꯂꯥꯛꯑꯣꯏ ꯍꯥꯏꯔꯣ ꯂꯥꯛꯀꯅꯤ ꯍꯥꯏꯌꯨꯅꯦ ꯂꯥꯛꯀꯅꯤ ꯀꯣꯀꯣ ꯃꯔꯤꯅ ꯑꯥꯏ ꯑꯦꯝ ꯕꯦꯛ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯊꯣꯡꯉꯥꯝ ꯑꯕꯤꯅꯥꯎ ꯅꯠꯇꯦ ꯍꯥꯏꯌꯦ ꯀꯩ ꯂꯝꯗꯩꯅꯣ ꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏꯔꯛꯑꯣ ꯕꯣꯕꯣꯛꯇ ꯍꯌꯦꯡ ꯂꯥꯛꯑ ꯈꯪꯉꯅꯤꯌꯦ ꯑꯣ ꯍꯣ ꯃꯥꯅꯤ ꯁꯤꯃꯥ ꯀꯨꯝꯕꯩ ꯕꯤꯅꯥꯎꯗꯨꯅꯤ ꯄꯨꯄꯨꯅ ꯁꯤꯃꯥ ꯀꯨꯝꯕꯩ ꯕꯤꯅꯥꯎꯅꯤ ꯍꯥꯏꯔꯦ ꯂꯥꯛꯀꯅꯤ ꯀꯩꯒꯤ ꯂꯥꯛꯑꯣꯏꯗꯣꯏꯅꯣ ꯀꯩꯒꯤ ꯂꯥꯛꯑꯣꯏꯗꯣꯏꯅꯣ ꯏꯁꯨ ꯂꯨꯍꯣꯡꯕꯗꯕꯣ ꯁꯨ ꯂꯨꯍꯣꯡ ꯂꯥꯛꯀꯗꯣꯏꯅꯦ ꯄꯨꯍꯣꯏ ꯃꯥꯡꯗ ꯃꯌꯥꯝ ꯚꯥꯕꯣꯛ ꯑꯣꯏꯅ ꯏꯁꯤꯡꯁꯦ ꯂꯩꯒꯗꯣꯔꯤꯕꯅꯤꯅꯦ ꯁꯤꯗ ꯑꯣꯏꯅ ꯊꯥꯡꯒꯠꯂ ꯊꯛꯑꯒꯦ ꯌꯥꯔꯦꯍꯦ ꯑꯩꯁꯨ ꯊꯣꯛꯇ꯭ꯔꯦ ꯉꯝꯃꯜꯂꯦ ꯖꯧꯃꯜꯂ ꯊꯣꯛꯇꯣꯛꯈꯤꯗꯧꯔꯦ ꯀꯤꯡꯀꯣꯡꯒꯤ ꯐꯦꯃꯤꯂꯤꯅꯤꯅ ꯂꯣꯏ ꯊꯛꯀꯠꯂꯛꯏꯁꯤꯃꯦ ꯅꯅꯥꯎ ꯁꯔꯃꯅ ꯃꯩꯇꯩꯔꯣ ꯑꯩꯗꯤ ꯅꯦꯄꯥꯜꯒꯤ ꯗꯨꯝ ꯃꯥꯜꯂꯨꯔꯦ ꯃꯩꯇꯩꯅꯦ ꯃꯥꯅꯦ ꯅꯤꯄꯥꯂꯤꯅꯦ ꯍꯥꯏꯅ ꯈꯟꯕꯤꯌꯣ ꯃꯥꯜꯂꯨꯔꯕ ꯅꯤꯄꯥꯂꯤꯅ ꯈꯟꯕꯤꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯗꯧꯔꯒꯦ ꯇꯨꯏꯂꯥ ꯃꯣꯉꯩꯗꯣ ꯅꯪ ꯃꯤ ꯅꯤꯄꯥ ꯁꯪ ꯅꯤꯄꯥꯂꯤ ꯃꯥꯜꯂꯦꯅꯦ ꯅꯤꯄꯥꯂꯤ ꯃꯔꯣꯟꯁꯨ ꯈꯪꯗꯦ ꯅꯪ ꯀꯣꯀꯣ ꯁꯤꯗꯁꯨ ꯃꯔꯤꯟ ꯅꯤꯄꯥꯂꯤ ꯃꯥꯜꯂꯦ ꯏꯇꯥꯎꯗꯒꯤ ꯏꯁꯩ ꯑꯃ ꯇꯥꯅꯤꯡꯉꯦ ꯑꯁ ꯑꯩꯗꯤ ꯏꯁꯩ ꯁꯛꯑꯔꯣꯏꯗ ꯃꯤ ꯈꯔ ꯌꯦꯡꯕꯤꯔꯝꯕꯁꯤꯁꯨ ꯑꯗꯨꯝ ꯆꯦꯟꯈꯤꯗꯅ ꯅꯣꯡꯒ ꯇꯥꯕꯒ ꯅꯣꯡ ꯈꯥꯛꯂꯛꯇꯅ ꯁꯛꯎ ꯀꯩꯅꯣ ꯃꯇꯦꯛ ꯑꯃ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯤ ꯆꯥ ꯍꯥꯏꯔꯛꯑꯦ ꯆꯥ ꯑꯇꯨꯝ ꯈꯤꯌꯥꯅ ꯏꯄꯥꯇꯣꯟ ꯀꯥꯏ ꯆꯦꯟꯈ꯭ꯔꯒꯦ ꯏꯄꯥꯇꯣꯟꯇ ꯏꯄꯥꯇꯣꯟꯁꯦ ꯑꯝꯇ ꯐꯖꯅ ꯐꯝꯕꯤꯈꯣ ꯏꯄꯥꯇꯣꯟꯁꯦ ꯑꯩꯁꯦ ꯃꯄꯥꯟꯗ ꯏꯁꯤꯡꯁꯦ ꯆꯥꯎꯕꯗꯨꯗ ꯑꯃꯨꯛ ꯌꯨꯝꯁꯦ ꯊꯨꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯊꯣꯛꯑ ꯌꯦꯡꯉꯨꯕꯅꯤ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯤꯅ ꯆꯥꯏꯕꯤ ꯍꯥꯏꯌꯦ ꯑꯥ ꯆꯆꯥ ꯑꯣꯏꯗꯣꯏꯅꯦ ꯆꯆꯥ ꯀꯧꯔꯛꯏꯅꯦ ꯆꯆꯥ ꯆꯥꯏꯕꯤ ꯍꯥꯏꯌꯦ ꯍꯥꯎꯅ ꯈꯨꯝꯗꯣꯛꯑ ꯀꯩꯗꯧꯔꯒꯦ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯗꯤ ꯏꯆꯥ ꯉꯥꯛꯇ ꯂꯩꯕꯅꯤꯅ ꯑꯩꯁꯦ ꯁꯛ ꯑꯝꯇꯪ ꯇꯥꯛꯂꯛꯑꯣ ꯆꯆꯥꯅ ꯏꯌꯥ ꯍꯥꯏꯗꯣꯏꯔꯣ ꯎꯝ ꯆꯆꯥ ꯀꯧꯔꯗꯤ ꯎꯝ ꯏꯌꯥ ꯈꯪꯗ꯭ꯔꯦ ꯍꯥꯏꯌꯦ ꯍꯥꯏꯗꯤ ꯀꯪꯂꯩꯄꯥꯛ ꯈꯪꯗ꯭ꯔꯕ ꯃꯅꯤꯄꯨꯔꯤ ꯍꯥꯏꯔꯦ ꯍꯥꯏꯕꯁꯤꯗ ꯅꯠꯇꯦꯗ ꯆꯆꯥ ꯆꯥꯏꯕꯤꯅꯗꯤ ꯀꯧꯔꯛꯏꯗꯅ ꯑꯗꯨ ꯃꯃꯥꯅꯗꯤ ꯈꯪꯗꯕꯗꯨꯗ ꯍꯪꯕꯅꯤ ꯃꯥꯅꯦ ꯏꯆꯥꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯌꯥꯝꯃꯕꯅꯤꯅꯅꯦ ꯃꯤꯡꯁꯨ ꯃꯥꯟꯅꯕꯁꯨ ꯌꯥꯎꯔꯝꯃꯅꯤ ꯑꯗꯣ ꯆꯆꯥꯅ ꯀꯥꯎꯈꯤꯕ ꯑꯣꯏꯔꯒꯁꯨ ꯏꯆꯥꯅ ꯋꯥꯔꯧꯕꯤꯔꯣꯏ
ꯏꯆꯥꯒꯤꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯆꯥꯗꯥ ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯔꯦ ꯍꯣꯏ ꯈꯔ ꯆꯠꯊꯣꯛꯄꯁꯦ ꯆꯠꯊꯣꯛꯇꯔꯦ ꯍꯟꯗꯛꯃꯛꯁꯦ ꯌꯨꯝꯗ ꯈꯔ ꯂꯩꯔꯦ ꯑꯗꯨꯅꯅꯦ ꯑꯃꯨꯛꯇꯪ ꯎꯅꯁꯤ ꯏꯃꯥꯝꯆꯥ ꯈꯨꯠꯁꯦ ꯃꯌꯥꯝ ꯅꯍꯥꯟ ꯒꯥꯔꯤꯗ ꯅꯥꯟꯊꯣꯛꯄꯤꯔꯦ ꯃꯥꯏꯖꯤꯗ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯩꯇꯩꯁꯨ ꯌꯥꯝ ꯌꯥꯎꯏ ꯑꯩꯈꯣꯏ ꯃꯅꯤꯡ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯌꯥꯎꯔꯦ ꯏꯆꯥꯁꯤꯡ ꯌꯥꯎꯔꯦ ꯏꯅꯥꯎ ꯌꯥꯎꯔꯦ ꯂꯣꯏꯅ ꯌꯥꯎꯔꯦ ꯑꯗ ꯌꯨꯝ ꯑꯩꯈꯣꯏ ꯖꯥꯇꯤ ꯇꯣꯉꯥꯟꯅ ꯄꯥꯟꯕꯁꯦ ꯌꯥꯝ ꯋꯥꯕꯅꯤ ꯑꯩꯈꯣꯏꯗ ꯑꯋꯥꯕꯁꯦ ꯌꯥꯝ ꯈꯪꯉꯛꯑꯦ ꯂꯣꯟ ꯈꯪꯗꯕꯩꯅꯤꯀꯣ ꯍꯥꯏꯁꯦ ꯃꯤꯅ ꯐꯖꯅ ꯌꯨꯝꯁꯤꯗ ꯉꯥꯡꯅꯔꯝꯃꯒꯁꯨ ꯑꯩꯉꯣꯟꯗ ꯉꯥꯡꯕꯣꯏꯇ ꯅꯤꯡꯕ ꯑꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯇꯧꯋꯤꯀꯣ ꯃꯧꯁꯦ ꯃꯤꯠ ꯁꯤꯡꯈꯠꯂꯛꯄ ꯃꯥꯜꯂꯤ ꯈꯔ ꯑꯦꯛꯇꯤꯚ ꯑꯣꯏꯔꯦ ꯏꯁꯤꯡ ꯈꯔ ꯊꯛꯆꯜꯂꯨꯕꯩꯅꯦ ꯈꯔ ꯇꯧꯔꯛꯈꯤꯗꯧꯕ ꯃꯥ ꯀꯩꯅꯣ ꯈꯔ ꯗꯤꯖꯜ ꯄꯦꯇ꯭ꯔꯣꯜ ꯈꯔ ꯊꯥꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒꯤ ꯏꯟꯖꯤꯟ ꯉꯪꯕ ꯍꯧꯔꯛꯑꯦ ꯈꯔ ꯇꯧꯁꯦ ꯏꯁꯇꯥꯔꯠ ꯍꯧꯔ ꯁꯤꯗ ꯍꯧꯔꯛꯑꯦ ꯉꯁꯥꯏꯒꯤ ꯏꯁꯇꯥꯔꯠ ꯆꯥꯆꯥ ꯍꯧꯔ ꯍꯥꯏꯔꯛꯄꯗꯣ ꯀꯩꯅꯣ ꯃꯃꯥꯅ ꯀꯥꯏꯗꯩꯅꯣ ꯍꯪꯉꯦ ꯍꯥꯏꯗꯤ ꯃꯃꯥꯁꯨ ꯈꯪꯗ꯭ꯔꯦ ꯍꯥꯏꯕꯀꯣ ꯂꯥꯛꯁꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯦ ꯁꯤꯗ ꯀꯪꯂꯩꯄꯥꯛ ꯍꯥꯏꯅ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯤ ꯍꯥꯏꯅ ꯁꯨꯝ ꯊꯣꯛꯄꯅꯤꯅ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯑꯝꯇ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯕꯤꯔꯛꯑꯣ ꯁꯦꯡꯗꯣꯛꯄꯤꯔꯛꯑꯣ ꯈꯪꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯈꯪꯗꯤ ꯈꯪꯅꯤꯡꯉꯒ ꯈꯪꯕ ꯉꯝꯗ꯭ꯔꯦꯕ ꯌꯥꯝꯕꯅꯤꯅꯀꯣ ꯀꯥꯎꯕꯁꯨ ꯑꯩ ꯏꯆꯤꯜ ꯀꯥꯎꯒꯟꯈꯤꯕ ꯏꯅꯥꯎꯁꯨ ꯃꯌꯥꯝ ꯌꯥꯝꯕꯅꯤꯅ ꯈꯪꯅꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯛꯇꯕꯨ ꯈꯪꯅꯗꯕ ꯃꯌꯥꯝ ꯌꯥꯎꯔꯤꯅꯤ ꯗꯗꯥ ꯀꯩ ꯃꯊꯦꯜ ꯆꯥꯕꯤꯒꯦ ꯉꯁꯤꯁꯦ ꯉꯁꯤ ꯀꯔꯣꯠ ꯑꯈꯥꯕꯤꯒ ꯍꯋꯥꯏ ꯃꯪꯒꯟꯒ ꯉꯧꯕ ꯑꯃꯒ ꯑꯗꯨꯒ ꯏꯔꯣꯟꯕ ꯑꯃꯒ ꯏꯔꯣꯟꯕꯁꯤꯁꯨ ꯀꯩꯅꯣꯅꯦ ꯈꯥꯃꯦꯟ ꯀꯩꯅꯣ ꯍꯋꯥꯏ ꯃꯪꯒꯟ ꯏꯔꯣꯟꯕ ꯀꯣ ꯍꯋꯥꯏ ꯄꯤꯒꯤ ꯍꯋꯥꯏ ꯀꯦꯒꯦꯒ ꯇꯨꯝꯅꯔꯕꯅꯤꯅ ꯋꯥ ꯑꯝꯇ ꯉꯥꯡꯅꯗ꯭ꯔꯦ ꯑꯇꯨꯡꯈ꯭ꯔꯦꯌꯥꯁꯦ ꯏꯌꯥꯝꯕ ꯍꯥꯏꯗꯣꯏꯔꯥ ꯀꯩ ꯑꯩꯁꯦ ꯑꯇꯨꯡ ꯍꯥꯏꯕꯗꯣ ꯈꯪꯗ꯭ꯔꯦ ꯀꯩꯅꯣ ꯏꯌꯥꯝꯕꯗꯤ ꯑꯣꯏꯔꯝꯗꯣꯏꯅꯦꯕꯁꯨ ꯁꯛꯇꯨ ꯀꯩꯅꯣ ꯂꯥꯛꯁꯟ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯇꯨꯡ ꯍꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯩ ꯐꯣꯇꯣ ꯎꯗ꯭ꯔꯕꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯅꯗ꯭ꯔꯦ ꯑꯝꯇ ꯑꯗꯣ ꯑꯇꯨꯡ ꯍꯥꯏꯕꯅꯤ ꯅꯨꯄꯤꯅꯤ ꯀꯩꯅꯣ ꯅꯪꯁꯨ ꯑꯇꯨꯡ ꯍꯥꯏꯗꯤ ꯈꯪꯗꯦ ꯅꯨꯄꯤꯅꯤ ꯕꯕꯥꯅ ꯍꯪꯉꯨ ꯍꯌꯦꯡ ꯀꯣꯟꯅ ꯈꯪꯉꯅꯤ ꯁꯥꯎꯔꯛꯇꯅ ꯂꯥꯁꯇ ꯄꯦꯗꯤ ꯇꯨꯡꯁꯤꯜꯂꯣ ꯃꯄꯅꯤ ꯂꯩ ꯍꯩꯗ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯤꯗꯣ ꯀꯩꯅꯣ ꯍꯥꯏꯔꯛꯇ꯭ꯔꯤ ꯍꯥꯏꯗꯃ ꯃꯤꯡꯁꯤꯁꯨ ꯏꯆꯥꯒꯤ ꯃꯤꯡꯁꯤ ꯑꯃꯨꯛ ꯑꯣꯟꯗ ꯉꯥꯎꯔꯅꯤ ꯃꯌꯥꯝ ꯂꯣꯏ ꯇꯨꯝꯅꯈ꯭ꯔ ꯃꯥꯜꯂꯦ ꯂꯣꯏ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯄꯨꯡ 8:30 ꯃꯤ ꯂꯥꯎꯅ ꯇꯧꯀꯥꯟꯗ ꯃꯤ ꯌꯥꯎꯒꯗꯕꯅꯤ ꯃꯌꯥꯝ ꯇꯨꯝꯅꯤꯡꯉꯕ꯭ꯔꯣ ꯀꯥꯏꯅꯔꯁꯤꯔꯣ ꯅꯨꯡꯁꯤꯇꯣꯟ ꯗꯦꯕꯤꯅ ꯅꯣꯡ ꯇꯥꯗ꯭ꯔꯣ ꯍꯥꯏ ꯇꯥꯔꯝꯃꯦ ꯍꯧꯖꯤꯛꯁꯨ ꯈꯔ ꯈꯔꯗꯤ ꯈꯤꯛꯏ ꯃꯥꯜꯂꯦ ꯈꯤꯛꯂꯤ ꯇꯧꯔꯤ ꯎꯆꯤ ꯅꯣꯡꯗꯧꯅ ꯇꯥꯏ ꯍꯧꯖꯤꯛꯅ
Sai dong Còn kan. sân tổng sơ ở Này này này. นี่มูน có thì cái Giờ sẽ thầm bông mà lắm. Có cái lấy sao vậy in mà con được. ใช่โนจูตีให้ดูดิไงใช่ Jangan. Kau amugi mana nak bicara apa lagi? แต่พี่ตา Bawaan tu lagi tu nak. ไกดาบูเลยเกไอยีนุ่งสีบ้ายารอตา Tha đã tha cái này đây này. ทับนาตามนาเลยครับบาสูยารอตาแล้วมากันนู้นนะแต่พี่ท้าไก่ช่างนะอิจานุพิเศษตุ้มนิ่งบ้ามาเลยว้าวสิงห์ใส่ได้อุ้ยแล้วก็เลยดีไหมครับโกโก้ Chứ มา ai tum đi mà nó tu mà mới tìm không? cái nó cô mình sẽ tàu đà ai tao này cây đa bu lấy ghê ai đi nung xì ba tháp na tam na lấy cả ba su Một cái gì. na tên cây Lên cái này là vì. Ina cái lên cái này nung là. si ton divina cây lam cây lam ising thum ghê ising je कोई स्वाय दे तुम मदिता दे दो चेको नम तुम्हें अंदर बाकिंग नम तुम्हें Mahabali. महाबली Jadi haikrab makong हैग्रा हैगांग hai deh haikrab makong hai. cái con quả này mới ra Cái này tôi bảo. con này ra Haikrab pan pan dia akan usang kita. हैग्रा पान जो तुम्हें है có cái thêm lông được không 12.000 tầng và đã senapati đã sẽ xin chào đấy Sau re. Cái nó ta su mau ta su thung re hai. मयाम से यम वारा माले वा क्या ngang dre ओ मयाम की इची कोई ना ngang को कमेंट जिंग नो को जो तुम कुमके rồi mình ngang từ cái ngang mình Ngang biro. Aku yang mayam bunga aja deh koi anu bawa tum diri se ngangau. Kage Koko su. maring na yadro couple song di na keno song kap ning ani he Rồi sau đó đi. Sana lấy pag Manipur. Cô lùi năng ghi Manipur. Không mau đi cái này. Mau yadri đi tung ra mal này. sto gái cái bên dâu một con nhà thì atum kliya na nupine nupana te ha hoy khang da bai to hai ru Cái ni này Manipur panya thì thuốc cái này mà hắn sao ra. koko maring na noi manai ga punna amma sallo koi manai ga ti sei je keno ke hai ta le As nong khara lấy ra. dong lai yo ji da kwa mu khoi sumang kan thumi ga je thum mania roi Ada besar utana. Nung merak tak isa-isa sila ada. nãy này Nung nakrapan baga. Oh no, aku nak eh nak. nan video video ti sa Mati kita nak mati besar. mo yang pai de la Mùi rang lấy pa xuân na tile hai đứa cái sầu xe. Ai đâu? Nang ni sao hai je? Ai đâu? để đang hay cái sao rồi Pi si pi de gì. Mùi rang lấy pa xuân na tile. Kiki lấy pa xuân na tile. Ai nè? Không ghê nữa đây đi. Mời đang lấy pa côi na pai Kuman lấy pa su côi na pai đi. Sao vậy re? Không côi na na. pai đi anima Yung ngay re, koy maning kano kita kariba. Ay nasa po sa ito po. No nizin ni ba? cần thơ Kantaw alo. Upanin ang dam sa ulay ni.
มาคอยเซิร์ชที่compete กี่ได้ yani to Ada kurang itu kan sangat. kan tha walo ว่าโล upani na Naya ya ung kan lay. ung lay ni kan tha walo ใช่โอจานะดีพะจนะตักปีขีบันิดาตักปีขีบัดจิสุรอามาจาดนะไลดิวจิอามา Suruh kalau kalik lagi. Saya cek ini. หน่วยมันในตัวฮอมาโอจานานกี่เนาะแกแต่ jana tam gi be sai ใช่ไปแต่ดิวมุยาโรยจิ ya dre hoy นานดิใช่ยาวตัว tu saya tambah cepat tu amuk tengah dia ani aku umur cepat pakan jadi pajan cepat cara ani. นางกี่ตัวมารักตั้งโอ้ยได้ไง first class โอ้ยนี่เนี่ย second class am tor kini Kang jadi mandala ya kan ting ting. hoy mete gi sai gi kan da julai bi to pasu te julai bi ne ko aduga julai tam birakini pung lon kang ba ma punawang ling kung ka tuira ko tam birakini Isa singa gawati lalay itu kamay tawagi nungai libra. adu kamay tawage am tang tasa kita na sai tung napaton na hangie napaton dito sigla ma napaton thoki ba kuy hingie ga na namaton dito siga harakti mala untung ro ข้างบน tumnarabo shuja jaja abodi sing chaurko je thomakada tumbakire จริงเด้อพ่อจริงเด้อพ่อว่ากี่เดือนเลยดิ singda bakire lai kanda นาวบุนาวไอ้บุคังโบรเฮ้ย ข้างเดกนาโนนตาบิโรไอ้ลักษณะมังงามเด nhưng mà tôi tung ở ra là ipan ipagi rosan ipan pa rosan gi oke ay betul tang sa sita ฮิโร่อีบอกตัวตุบนิงบ้ามาลิโกตุบนิงก็บอก tumning te dam bikaji lak thoi sita ใช่ sai sa ấy mà sai nào cũng thấy sao lại tumo tum mô mai chào tum mô abong na hubo sungene tumo tum mô mình đấy ข้างดาดีดีปีตัวยังไงนะดีปีดียังไงอันตัว mana hum sum lake ibong na hum sum lake tumo Live tu sama mana lagi? Kaya nungai bida. kita kan main laksan Kaya tayo sih. la 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 Ada di terapau tayo. Sampai.ยิงเบอร์ยาเดรเบอร์นะข้างเดรยิงเบอร์ยาเดรทอลเดร con đây à nó มาได้บีเบอร์ยาเตตายบีโร tăng hai pio sakap sakap pio con riêng ya pre hai
ꯇꯨꯃꯤꯟ ꯂꯩꯔꯦ tumin leigre ꯍꯧꯖꯤꯛ ꯆꯤꯡꯗ ꯂꯩꯕ ꯑꯩꯅ ꯏꯁꯩ ꯁꯛꯂꯛꯑꯒ ꯇꯥꯔꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯇꯝꯗꯒꯤ ꯍꯧꯔꯛꯑꯒ ꯆꯤꯡꯗ ꯆꯥꯛꯄꯅꯤꯅ ꯆꯤꯡꯗ ꯁꯥꯠꯄꯤ ꯆꯤꯡꯗ ꯁꯥꯠꯄꯤ hoglo hoglo tumi ba sindaw sing singda sakre Aina kingi kindido Aina kingi kindido ay tum Satuna yangin nataka Satuna yangin naraka Leirang na lai sa tambana o kinbani de Hogla jai ꯇꯨꯝꯐꯝꯒꯤꯕꯗ ꯂꯣꯏ ꯍꯧꯒꯠꯂꯛꯇꯅ ꯆꯤꯡꯅꯤꯅ ꯃꯥꯂꯪꯕꯁꯦ ꯌꯥꯝ ꯀꯜꯂꯦꯕꯀꯣ ꯑꯗꯨꯅ ꯃꯥꯂꯪꯕꯅ ꯍꯨꯝꯗꯅ ꯀꯦꯟꯕꯅꯤ ꯂꯩꯔꯥꯡꯁꯦ ꯂꯩꯔꯥꯡ ꯀꯦꯟꯕꯗꯨ ꯃꯥꯂꯪꯕꯅ ꯑꯃꯨꯛ ꯀꯨꯝꯃꯛꯏꯃꯤ ꯃꯥꯂꯪꯕ ꯑꯩꯁꯨ ꯀꯩꯗꯧꯗꯦ ꯃꯥꯂꯪꯕ ꯑꯩꯁꯨ ꯀꯩꯗꯧꯗꯦ ꯂꯩꯔꯥꯡꯅ ꯂꯩ ꯃꯟꯖꯟꯕꯅ ꯂꯩꯔꯥꯡꯅ ꯂꯩꯈꯣꯡ ꯂꯣꯏꯗꯨꯅ ꯀꯤꯟꯕꯅꯤ ꯀꯤꯟꯕꯅꯤ ꯑꯩꯗꯤ ꯀꯦꯟꯗꯔꯤꯀꯣ ꯋꯥꯠꯂꯤ kasalamu moirang salai mapari na etari babasu khanglamni hoi babasu khanglam mado dip keno dp do yengba yadre bo brother dugini sawi atiko hakum cherauba la ambane noida Es nangiro. ishna cherau la ambane Será que dá com ramo to. Akum. ꯅꯨꯄꯥ ꯍꯥꯏꯁꯤ ne na kimu tutum Es nang. Kita ani lang dito. ꯀꯅꯥꯅꯣ ꯀꯩꯅꯣꯁꯤ Es grande. ai tumningeba ai sak tak trifau tumoi hai hakum cherau bala ambani noida ani babasu khanglamni Ito hindi ko na kang lang. Uyo le. kari khunno adu anta habiro adu digya ta pakongsan sa pakongsan pero pumali pakongmana na po problema kasi molong sofina yam nungsiye bro thanks imada su hango nahi te mazak nagas to di jet ko ti Nalit. es punal
ꯗꯒꯤ ꯑꯣꯏꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯏꯗꯤ ꯑꯦꯁꯄꯤꯅꯥꯜꯗ ꯑꯣꯏꯔꯗꯤ ꯑꯃꯨꯛ ꯆꯨꯝꯗꯣꯏꯅꯤ ꯑꯩꯅ ꯈꯜꯂꯤꯁꯤꯁꯨ ꯑꯌꯥ ꯀꯩꯕ ꯀꯥꯎ ꯑꯣ ꯆꯥꯛꯁꯪ ꯌꯥꯏꯐꯔꯦ ꯀꯨꯏꯔꯦꯗ ꯏꯆꯦꯒꯤ ꯏꯁꯩ ꯇꯥꯈꯤꯗꯕ ꯌꯥꯝ ꯅꯨꯡꯁꯤ ꯃꯣꯏꯔꯥꯡ ꯁꯂꯥꯏ ꯃꯄꯥꯔꯤꯅ ꯈꯪꯉꯦ ꯈꯪꯉꯦ ꯃꯔꯤꯡꯅꯦ ꯑꯩꯁꯨ ꯍꯣꯏ ꯐꯨꯅꯥꯜ ꯁꯝꯕꯨ ꯈꯪꯉꯦ ꯈꯪꯉꯦ ꯑꯩ ꯑꯣ ꯈꯪꯉꯦ ꯐꯨꯅꯥꯜ ꯁꯝꯕꯨ ꯅꯣꯏꯗꯤ ꯈꯪꯉꯦ 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 ꯑꯗꯨꯒ ꯃꯣꯏꯔꯥꯡ ꯁꯂꯥꯏ ꯃꯄꯥꯔꯤꯅ ꯅꯨꯡꯁꯤꯕ ꯏꯁꯩ ꯑꯃꯇꯪ ꯁꯛꯄꯤꯔꯛꯎ ꯏꯆꯦꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯐꯥꯎꯏ ꯅꯨꯡꯁꯤꯕꯤ ꯏꯆꯦ ꯏꯅꯥꯎꯒꯤ ꯚꯤꯗꯤꯑꯣ ꯂꯣꯏ ꯌꯦꯡꯖꯩ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯊꯥꯒꯠꯂꯛꯑꯣ ꯍꯣꯏ ꯏꯌꯥꯝꯕ ꯊꯥꯒꯠꯆꯔꯛꯀꯦ ꯁꯜꯂꯒꯦ ꯅꯨꯡꯉꯥꯏꯕ ꯁꯜꯂꯒꯦ ꯃꯆꯦꯃ ꯅꯨꯡꯉꯥꯏꯕꯁꯨ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯨ ꯂꯦꯞꯄꯜꯂꯗꯤ ꯃꯌꯥꯝꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝꯅꯁꯨ ꯀꯩꯀꯩ ꯏꯆꯥꯁꯤꯡꯅ ꯊꯥꯒꯠꯄ ꯏꯅꯥꯎꯁꯤꯡꯅ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯁꯖꯦꯁꯟꯁꯨ ꯏꯁꯩ ꯍꯥꯏꯗꯣ ꯑꯗꯨꯝ ꯑꯩꯗꯤ ꯇꯧꯕꯤꯔꯛꯑꯣ ꯃꯔꯤꯡꯂꯣꯟꯗꯗꯤ ꯐꯖꯅ ꯍꯩꯇꯦꯕꯀꯣ ꯍꯩꯇꯦ ꯍꯥꯏꯕꯗꯤ ꯈꯪꯖꯔꯒꯁꯨ ꯃꯌꯥꯝ ꯁꯛꯑꯀꯥꯟꯗꯕꯨꯗꯤ ꯏꯟꯅꯕꯅꯦ ꯑꯗꯣ ꯃꯩꯇꯩꯂꯣꯟꯗ ꯑꯣꯏꯅ ꯁꯛꯀꯛꯀꯦ ꯏꯆꯥꯅ ꯍꯥꯏꯔꯛꯏꯗꯣ ꯏꯆꯥ ꯍꯥꯏꯔꯛꯏ ꯏꯅꯥꯎꯔ ꯃꯣꯏꯔꯥꯡ ꯁꯂꯥꯏ ꯃꯩꯇꯩꯂꯣꯟꯗ ꯃꯆꯦ ꯃꯄꯥꯟ ꯈꯛꯇꯪ ꯁꯛꯂꯛꯀꯦ ꯏꯄꯥꯝ ꯃꯩꯍꯧꯔꯦ ꯈꯪꯗꯦ ꯂꯥꯡꯖꯤꯡ ꯃꯩ ꯆꯥꯛꯂꯦ ꯈꯝꯕꯤ ꯃꯩꯍꯧꯔꯦ 이도 닝ꯊꯧ 이심기 이붕옥 야위바라 감비 메이끌로 노래 매양 시달리 선절하게 어때 갔다 ꯃꯣꯂꯣꯡ ꯁꯣꯐꯤꯅ ꯏꯅꯥꯎꯅꯨꯄꯤ ꯂꯩꯁꯤꯜꯈꯝꯗꯨꯁꯨ ꯏꯁꯩ ꯑꯃ ꯁꯛꯍꯜꯂꯣ ꯑꯩ ꯃꯌꯥꯝꯕ ꯑꯪꯗꯨꯅꯤ 저 삽자 산난 담비부 써 ꯑꯩꯅ ꯁꯛꯄꯗꯣ ꯅꯪꯁꯨ ꯄꯥꯝꯖꯕꯅꯤꯅ ꯃꯩꯇꯩꯅ ꯑꯗꯨꯝ ꯁꯛꯎ mẹ bảo đến đây ꯍꯥꯏꯔꯣ ꯏꯄꯥꯝ ꯍꯦꯛꯎꯔꯦ ꯍꯌꯦꯡ ꯑꯩ ꯁꯛꯄ ꯑꯗꯨꯃꯥꯏꯅ ꯁꯛ ꯍꯥꯏꯔꯣ ꯑꯩ ꯁꯛꯂꯛꯀꯦ ꯅꯪ ꯈꯨꯝꯃꯨꯀꯣ ꯑꯗꯨꯗꯤ ꯈꯨꯝꯃꯨꯀꯣ 이밤 ꯃꯩꯍꯧꯔꯦ ꯂꯥꯡꯖꯤꯡ ꯃꯩ ꯆꯥꯛꯂꯦ ꯍꯥꯏ 이뻐. ꯅꯣꯛꯇꯅ ꯁꯛꯑꯣꯃꯤ ꯃꯥꯒꯤ ꯍꯦꯛ ꯅꯣꯛꯄꯁꯦ ꯏꯄꯥꯝ ꯐꯖꯅ ꯁꯛꯑꯣ ꯅꯄꯥꯝꯅ ꯑꯁꯦ ꯀꯩꯅꯣꯅꯦ ꯅꯌꯥꯝꯕꯅꯦ ꯍꯥꯏꯔꯤꯗꯣ ꯑꯩ ꯍꯩꯇꯦꯅꯦ. ꯁꯛꯑꯣ 이밤 ꯃꯩꯍꯧ ꯍꯥꯏꯔꯣ 이밤의 ꯍꯧꯔꯦ 겨울에 ꯂꯥꯡꯖꯤꯡ ꯃꯩ ꯆꯥꯛꯂꯦ 야르면 ꯕꯕꯥꯁꯨ ꯏꯁꯩ ꯑꯃꯗꯤ ꯁꯛꯂꯛꯑꯣ ꯕꯤꯕꯔ ꯃꯌꯥꯝꯗ ꯍꯥꯏ ꯃꯣꯏꯔꯥꯡ ꯁꯂꯥꯏ ꯃꯄꯥꯔꯤꯅ ꯃꯣꯏꯔꯥꯡ ꯁꯂꯥꯏ ꯃꯄꯥꯔꯤꯗꯣ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯈꯪꯖꯩ ꯁꯛꯑꯣꯌꯦ ꯅꯪ ꯑꯃꯨꯛ ꯁꯛꯑꯣꯗꯅ ꯅꯪ ꯏꯁꯩ ꯍꯥꯏꯔꯛꯑꯦ ꯉꯁꯤꯗꯤ ꯑꯉꯥꯡ ꯑꯩꯒꯤ ꯏꯁꯩꯁꯤ anh phải làm ai luôn rồi hay gì nana sakkadoisina ꯍꯧꯖꯤꯛ ꯍꯥꯏꯔꯛꯏꯕꯁꯤ ꯀꯌꯥꯝ ꯂꯥꯞꯆꯥꯅꯣ ꯐꯨꯅꯥꯜ ꯁꯝꯕꯨꯡꯗꯩ ꯑꯣ ꯌꯥꯝ ꯂꯥꯞꯃꯤꯅ ꯑꯗꯨꯏꯗꯤ lapo ise sa ona ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯍꯥꯏꯕꯗꯨ ꯑꯣꯏꯗꯣꯏꯅꯤ ꯃꯤꯌꯥꯝꯕꯗꯨ ꯑꯣꯏꯗꯣꯏꯅꯤ nagte ꯑꯊꯥꯄꯥꯠꯇ ꯀꯧꯔꯒꯅꯨ ꯂꯩꯉꯝꯗꯔꯦ ꯄꯨꯅꯥꯟꯗ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯁꯩ ꯁꯛꯇꯕꯒ ꯌꯥꯔꯣꯏ ꯕꯕꯥꯗꯣ ꯍꯧꯖꯤꯛ ꯁꯛꯈ꯭ꯔꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯂꯥꯏ ꯃꯣꯏꯔꯥꯡ ꯁꯂꯥꯏ ꯃꯄꯥꯔꯤ ꯅꯧꯄ꯭ꯋꯥ ꯌꯥꯎꯖꯔꯤ ꯈꯔ ꯁꯥꯡꯅ ꯁꯛꯂꯛꯑꯣ ꯏꯆꯦ ꯂꯥꯗ꯭ꯔꯨꯝ ꯇꯤꯗꯨꯟ ꯃꯔꯤꯡꯅ ꯚꯥꯂꯣ ꯍꯥꯏꯔꯦ ꯏꯁꯩꯗ ꯃꯣꯏꯔꯥꯡ ꯁꯂꯥꯏ ꯃꯄꯥꯔꯤꯅ ꯏꯆꯦꯒꯤ ꯏꯁꯩ ꯇꯥꯕꯗ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯦ ꯑꯩꯗꯤ ꯉꯁꯤꯗꯤ ꯃꯣꯂꯣꯡ ꯁꯣꯐꯤꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯆꯟꯁꯦ
ꯍꯦꯛ ꯍꯩꯇ ꯁꯛꯂꯛꯄꯗꯣ ꯑꯗ ꯏꯌꯥꯝꯕ ꯐꯅꯥꯟꯗꯦꯗꯨꯅ ꯑꯗꯨꯝ ꯏꯃꯧ ꯅꯨꯄꯤꯁꯨ ꯑꯗꯨꯝ ꯇꯧꯔꯛꯈꯤꯅꯤ ꯏꯌꯥꯝꯕꯅ ꯍꯩꯇ꯭ꯔꯒ ꯁꯥꯕꯒꯤ ꯋꯥꯅꯤ. ꯏꯁꯩ ꯍꯦꯛ ꯃꯥ ꯀꯟꯅ ꯇꯝꯕ ꯍꯣꯠꯅꯔꯤꯑꯕ ꯁꯛꯇꯕꯗꯤ ꯌꯥꯔꯣꯏ ꯕꯕꯥ. ꯑꯃ ꯁꯛꯑꯣꯏ ꯊꯦꯡꯀ꯭ꯌꯨ ꯕꯕꯥ ꯍꯥꯏ ꯏꯗꯣ ꯅꯤꯡꯊꯧ ꯌꯥꯎꯔꯦꯌꯦ ꯃꯣꯂꯨꯡ ꯁꯣꯐꯤꯅ ꯁꯛꯇꯤ ꯇꯥꯎꯀꯣ ꯏꯄꯥꯅ ꯑꯃꯨꯛ ꯅꯩꯁꯤꯜꯂꯤ. ꯏꯆꯦꯝꯒꯤ 이붕어 하이도닝통 이도닝통 농야이 낭보 쌤나 거리버시고 따라버디 하농야이 아묵더디 콤라우니 라이버파바 ꯇꯥꯔꯗꯤ ꯂꯥꯛꯑꯣ ꯃꯣꯂꯨꯡ ꯁꯣꯐꯤꯅ ꯏꯄꯥꯅ ꯑꯃꯨꯛ ꯅꯩꯁꯤꯜꯂꯤ. ꯂꯥꯔꯣꯡ ꯇꯤꯗꯨꯟ ꯃꯔꯤꯅ ꯏꯆꯦꯅ ꯑꯃꯨꯛ ꯐꯖꯩꯍꯦ ꯍꯥꯏ. ꯃꯣꯏꯔꯥꯡ ꯁꯂꯥꯏꯅ ꯏꯕꯥꯏꯒꯤ ꯏꯁꯩꯁꯨ ꯌꯥꯝ ꯐꯖꯩ ꯌꯥꯏꯐꯔꯦ. ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯑꯗꯨ ꯃꯌꯥꯝ ꯄꯨꯡ 10 ꯍꯦꯛ ꯇꯥꯕꯗ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯍꯧꯖꯤꯛ ꯃꯤꯅꯤꯠ 3 ꯈꯛꯇ ꯉꯥꯏꯔꯦꯀꯣ. minute ahom Sẽ nó sao không? imam san min hal kan min hal sabda Singi ibongo siwa loi bang sao ba na hong ni 아하 이도닝 터농 세바 아하와 칼와루농 Pan sak pa di ko ya. Pan bayang mo gi. Qua thì cấp cầm nó to lắm. ꯃꯌꯥꯝ ꯆꯪꯕꯤꯔꯣ ꯃꯇꯝ Bigyan ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ka nga rin. Ani ka nga rin. Mayam cham kilo. ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯃꯌꯥꯝ ꯁꯤꯁꯤꯅꯤ. ꯃꯣꯏꯔꯥꯡ ꯃꯄꯥꯔꯤꯅ ꯂꯥꯛꯆꯔꯦ ꯄꯂꯦꯝ ꯁꯛꯄꯤ ꯏꯆꯦꯝ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯆꯦꯝ. ꯂꯥꯛꯄꯤꯔꯣ ꯂꯥꯛꯄꯤꯔꯣ ꯌꯥꯝ ꯐꯖꯩꯌꯦ ꯏꯗꯣꯝꯆꯥꯒꯤ ꯏꯁꯩꯗꯣ ꯀꯞꯄꯨ ꯀꯞꯅꯤꯡꯉꯦꯗ. ꯀꯞꯈꯤꯅꯨꯀꯣ ꯃꯌꯥꯝ. Yung kapiyate. Kaya kasi Nabobo ka po po. ꯏꯌꯥꯝꯕꯅ ꯍꯥꯏ. Rồi chứ nó vô là có cái này Ngasiga là sao? ngasiga ꯑꯍꯥꯟꯕ ꯂꯥꯏꯚ ꯊꯥꯕꯅꯤ ꯍꯛꯀꯥꯝ ꯈꯥ ꯆꯜꯂꯤ. ano din tayo. Ano hapa hum hapa ba hum na yun. Wakan mana ba hum tane dite. Panta hum, na panta hum. Siro risan daw de. Punta daw de. Kasi mayang je unaroy wari sanaroy kan de tume ato mantida. Sa iyo na pora daw ni kana. ꯂꯥꯏꯐꯇ ꯆꯪꯉꯛꯇꯕ ꯃꯤꯁꯤꯡꯁꯤ ꯅꯤꯡꯉꯝꯍꯧꯔꯣꯏꯗ ꯆꯪꯉꯛꯑꯣꯗ ꯁꯣꯐꯤ ꯆꯪꯕꯤꯔꯛꯑꯣ ꯃꯣꯂꯨꯡ ꯆꯪꯕꯤꯔꯛꯑꯣ ꯁꯣꯐꯤꯅ ꯅꯇꯩ ꯅꯅꯥꯎꯁꯨ ꯀꯃꯤꯡ ꯗꯦꯠ 7ꯗ ꯑꯩꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯑꯃ ꯕꯖꯥꯔꯗ ꯍꯥꯡꯂꯤ ꯑꯗꯨꯗ ꯁꯣꯏꯗꯅ ꯂꯥꯛꯑꯣ. ꯅꯇꯩ ꯅꯅꯥꯎꯁꯨ ꯑꯩ ꯏꯟꯚꯥꯏꯠꯁꯨ ꯄꯤꯔꯛꯀꯦ. ꯍꯣꯏ ꯂꯥꯛꯆꯒꯦ ꯏꯌꯥꯝꯕ. ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯏꯌꯥꯝꯕꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯁꯪꯒꯥꯕꯗꯣ. ꯅꯅꯥꯎ ꯏꯕꯥꯏ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯒꯤꯗꯤ. 이바이 하다네. 이바이 락사라게. 나쁘게 뿐나 소전 락사게. 이거 히로나 굿나잇 먹었죠? 굿나잇. Good night. 아직 Good night. 미팅 그래. 오늘 가면 시점 빠tuk벌로 도와무게. 뭐랑 슬라이 마파리나
ꯄꯟꯊꯧꯒꯤ ꯏꯁꯩ ꯑꯃꯇꯪꯒ ꯁꯛꯄꯤꯔꯛꯑꯣ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟ ꯁꯃꯨꯈꯣꯡ ꯌꯦꯠꯄꯒꯤ ꯃꯇꯥꯡ ꯑꯃꯇꯪ Mana ꯑꯗꯣ ꯁꯃꯨ ꯈꯣꯡꯕꯒꯤ ꯃꯇꯥꯡꯁꯤ ꯌꯥꯝ ꯁꯥꯡꯕꯅꯦ Unung hasak lun. ꯑꯗꯣ ꯃꯇꯦꯛ ꯑꯃ Sempam ꯀꯩ ꯍꯥꯏꯇꯥꯔꯦ Sudah pamo. ꯊꯣꯏ ꯃꯆꯦꯅ ꯃꯧꯄꯥꯕꯨ ꯂꯧꯈꯠꯄꯤꯕ ꯍꯥꯏꯇꯥꯔꯦ Hadok ni baik. ꯀꯩꯅꯣ ꯃꯇꯝꯕꯥꯛꯇ ꯀꯣꯡꯈꯠꯄꯤꯕꯒꯤ ꯃꯇꯥꯡꯗꯨꯗ ꯑꯣꯏꯅ ꯇꯥꯁꯦ ꯑꯩꯁꯨ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯇꯥꯅꯤꯡꯉꯤ ꯑꯗꯣ ꯌꯦꯡꯉꯦ ꯑꯗꯣ ꯏꯌꯥꯝꯕ ꯑꯃꯅꯁꯨ ꯕꯤꯛ ꯕꯤꯛ ꯍꯥꯏꯌꯦ ꯕꯣꯕꯣꯛꯀꯤ ꯃꯤꯠꯁꯦ ꯌꯥꯗ꯭ꯔꯦꯍꯦ ꯃꯣꯏꯔꯥꯡ ꯁꯂꯥꯡꯄꯥꯔꯤꯅ ꯂꯥꯏꯐ ꯂꯣꯏꯈꯤꯅꯨ ꯉꯥꯏꯍꯥꯛ ꯊꯥꯈꯣ ꯍꯥꯏ ꯑꯗꯣ ꯃꯣꯏꯔꯥꯡ ꯅꯨꯡꯁꯤꯕ ꯃꯇꯥꯡ ꯑꯃ ꯍꯣꯏ ꯅꯨꯡꯁꯤꯕ ꯃꯇꯥꯡ ꯑꯃꯗꯤ ꯊꯥꯖꯔꯛꯑꯦ ꯁꯍꯜꯂꯛꯀꯦ ꯄꯨꯄꯨꯗ ꯑꯗꯣ ꯂꯥꯏꯐꯁꯦ ꯁꯥꯡꯖꯜꯂꯛꯑꯦ ꯑꯗꯣ ꯃꯤꯁꯨ ꯑꯌꯥꯝꯕꯅ ꯋꯥꯅꯔꯝꯃꯅꯤ ꯇꯨꯝꯅꯔꯝꯃꯅꯤ ꯍꯣꯏ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯤꯠ ꯇꯔꯥꯒ ꯃꯤꯅꯤꯠ 10 ꯐꯥꯎꯕ ꯀꯩꯅꯣ ꯑꯗꯨꯗ ꯂꯣꯏꯁꯤꯜꯂꯒꯦ ꯁꯥꯎꯕ ꯌꯥꯗꯦ ꯌꯥꯝ ꯌꯥꯝꯅ ꯁꯥꯡꯅ ꯀꯩꯅꯣ ꯇꯧ ꯅꯨꯡꯁꯤꯕ ꯃꯇꯦꯛ ꯒꯨꯗ ꯅꯥꯏꯠ ꯃꯥꯏ ꯐꯦꯃꯤꯂꯤ ꯄꯨꯄꯨꯒꯤ ꯏꯁꯩ ꯑꯃ ꯇꯥꯕ hai du đi thô nông dài câu bi nè xem với em tăng lâu lấy nó thêm vợ cả nông dài gì hôn vợ cả nông dài nó khôn lên tung khôn ta đi về đây xa rồi xem với nông dài xem với nhau khôn chế ta về đi cùng anh mi cấp thô quả nông dài mi cấp thô lô xa rồi xem hai palim sakui xem hai na duri thâu nông dài khôn lên pa mi cấp thô xe xem hai xem với nông dài xem cái gì hiện tăng lâu lấy na thiên vợ cả nông dài gì hồn với cái tâm đó 이제 고뇌 발라 또 땅근에 사죠 세위 보이도는 더노야이 나세행 땅오래는 대워다 이세위 고뇌 발라 산다 농야이 능나 앙앙이 너와 뜨고 이러가 세위 보이 세나 상호남도 꼬리야 사레 나홍 또 사레가 뭐야 라이 할리 또레 너 라이 빨랑 또 살라미 세웨고 뭐랑 라이 할리 또레 요르 간데디 마파에 캉캉 우데 노야이 세웨 사레 나홍 또 난다르드나 세위 부모노야 구만나 라지로 농도 따르 간데디 세위 부아우도노야 말레 이도르도 말레 북두고 하이르드나 이세미 라지로 농도 kumana ko titiraga noyai na bujena paibana na pamlaga laira sangdapu kumana pukala mine noyai taro ne kungo Ras did not came to our ancestor to life together with ancestor character.
Sai với hai cái đó. Larum tidi man pupu Lok sen wai da. pupu punsi sana hingkona suna mapu ngonda nijeri numit kudingi warang salai na pantau punsi sana hingbi koko aduga singlet loi tatpa tare hai fajare yai fare pantau na aina live thajꯔꯤꯁꯦ ꯄꯨꯡ 2 ꯍꯦꯟꯖꯜꯂꯛꯑꯦ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯐꯪꯖꯕꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯃꯊꯪꯒꯤ ꯂꯥꯏꯐꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯄꯨꯟꯅ Bye bye. ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯣ ꯀꯩꯅꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ 10K ꯁꯨꯍꯜꯂꯁꯤ ꯃꯌꯥꯝꯀꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯍꯧ ꯍꯧ ꯇꯧꯕꯤꯗꯨꯅꯀꯣ ꯑꯗꯣ 10K ꯁꯨꯕ ꯃꯇꯝꯗ ꯆꯥꯎꯕ ꯆꯥꯎꯗꯕ ꯄꯣꯂꯥꯡ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯉꯝꯖꯕ ꯈꯤꯇꯪ ꯀꯩꯅꯣ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤ ꯁꯥꯏꯠꯇꯒꯤ ꯈꯔ ꯉꯝꯖꯕ ꯇꯧꯖꯒꯦ ꯃꯔꯤꯡꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯔꯤꯡꯒꯤ ꯈꯨꯠꯁꯥ ꯄꯣꯠꯁꯥ ꯄꯣꯠꯊꯣꯛꯇꯒꯤ ꯑꯗꯣ ꯃꯌꯥꯝ ꯃꯊꯪ ꯀꯩꯅꯣ 10K ꯌꯧꯕꯗ ꯁꯣꯏꯗꯅ ꯑꯩ ꯂꯣꯇ꯭ꯔꯤ ꯑꯃ 10K ꯌꯧꯗꯧꯔꯦ ꯍꯥꯏꯕ ꯀꯥꯟꯗ ꯃꯤ 10-20 ꯋꯥꯠꯂꯤꯀꯥꯟꯗ ꯑꯩ ꯂꯥꯏꯚ ꯊꯥꯖꯔꯛꯀꯦ ꯑꯗꯨꯒ ꯀꯃꯦꯟ ꯑꯃꯃꯝ ꯇꯧꯕꯤꯔꯣ ꯑꯗꯨꯗ ꯈꯟꯒꯠꯆꯔꯒ ꯑꯩꯅ ꯂꯣꯇ꯭ꯔꯤ ꯇꯧꯖꯔꯒ ꯁꯣꯏꯗꯅ ꯇꯧꯖꯒꯅꯤ ꯃꯌꯥꯝꯒꯤꯗꯃꯛ ꯑꯗꯣ Atong dari dum barang tangayon si mati dum haptarake. tiduna bye 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 my family hare heronasu nang mang farasi mayam paminarasi yafare atung na bye tumasi oi tumasi mayam warang salai maparina soidana tuna yauba oirasanu yafare yaujarage ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯤ ꯁꯥꯡꯈ꯭ꯔꯦ ꯂꯥꯏꯐ ꯃꯌꯥꯝꯒ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯈꯤꯕ ꯁꯨꯝꯅ ꯑꯩ 10K ꯍꯦꯛ ꯁꯨꯕꯒ ꯑꯩ ꯂꯣꯇ꯭ꯔꯤ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯅꯤ ꯃꯤ 10 ꯑꯣꯏꯔꯁꯨ 20 ꯑꯣꯏꯔꯁꯨ ꯑꯩꯅ ꯈꯟꯒꯠꯆꯔꯒ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯁꯣꯏꯗꯅ ꯃꯌꯥꯝꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯂꯥꯏꯐꯁꯤꯒꯤ ꯊꯣꯡꯗ ꯍꯥꯏꯖꯔꯤ ꯑꯗꯣ ngasiidi bye 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 bye. Bye bye. Mang Tharase. Terus